ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥꯇꯝꯐꯥ ꯐꯤꯅꯥꯟ ꯑꯗꯨ ꯃꯈꯣꯡꯗ ꯇꯣꯡꯗꯕ ꯃꯈꯩ ꯁꯦꯒꯥ ꯑꯗꯨꯗ ꯌꯦꯞꯂꯒ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯗꯣꯝ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯑꯩ ꯁꯤꯔꯦꯗ ꯇꯥꯋꯡꯂꯦꯟ, ꯅꯪꯗꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯝ ꯍꯩꯅ꯫ ꯑꯩꯗꯤ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯦ꯫ ꯑꯃꯨꯛ ꯑꯗꯨꯝ ꯄꯦꯟꯅ ꯅꯣꯛꯊꯣꯛꯀꯦꯗ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯍꯥ ꯄꯥꯈꯪ ꯈꯔꯅ, "ꯍꯣꯏ ꯂꯩꯁꯥꯕꯤ, ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ?" ꯁꯅꯥꯇꯝꯐꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯐꯠ ꯌꯦꯡꯂꯛꯇꯨꯅ, "ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏꯕ ꯅꯊꯧꯔꯣ?" ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ꯫ "ꯍꯣꯏ ꯂꯩꯁꯥꯕꯤ, ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯈꯤꯁꯦ." ꯍꯩꯃ, ꯃꯤꯅ ꯍꯥꯏꯔꯤꯒꯁꯤ ꯇꯥꯗꯦꯅꯦ ꯃꯁꯤ ꯑꯉꯥꯎꯕꯤꯁꯦ꯫ "ꯍꯣꯏ ꯑꯉꯥꯎꯕꯤ, ꯉꯥꯏꯈꯣ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ." ꯆꯠꯂꯝꯕ ꯁꯅꯥꯇꯝꯐꯥ ꯆꯞ ꯂꯦꯞꯄꯤ, ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯁꯥꯎꯅ, "ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯅꯥꯗꯅꯣ ꯅꯪ ꯑꯉꯥꯎꯕꯤ ꯍꯥꯏꯗꯣ? ꯍꯥ, ꯀꯅꯥꯗꯅꯣ?" "ꯑꯦ, ꯅꯪꯉꯣꯟꯗꯅꯤ ꯀꯩꯅꯣ. ꯑꯉꯥꯎꯕꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗꯩꯗꯤ ꯑꯉꯥꯎꯕꯤ ꯍꯥꯏꯗꯣꯏꯕ? ꯍꯦ, ꯑꯩꯁꯦ ꯅꯣꯏ ꯅꯄꯥꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕ꯭ꯔꯥ? ꯍꯥ? ꯏꯔꯥ, ꯅꯣꯏ ꯅꯄꯥꯈꯩꯗꯤ ꯀꯩꯅꯣ? ꯍꯥ? ꯑꯉꯥꯎꯕꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯄꯥ ꯄꯟꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯗꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯉꯥꯎꯕꯤ ꯅꯪꯉꯣꯟꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯥꯎꯔꯗꯤ ꯉꯥꯎꯔꯦ. ꯑꯉꯥꯎꯕꯤꯗꯤ ꯑꯉꯥꯎꯕꯤ ꯍꯥꯏꯇꯥꯕ." "ꯍꯦ, ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ. ꯑꯩꯉꯣꯟꯗ ꯑꯉꯥꯎꯕꯤ ꯍꯥꯏꯔꯛꯀꯅꯨ. ꯑꯩꯉꯣꯟꯗ ꯑꯉꯥꯎꯕꯤ ꯍꯥꯏꯔꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯔꯛꯀꯅꯤ." ꯃꯁꯤ ꯑꯉꯥꯎꯕꯤꯁꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯒꯁꯨ ꯁꯥꯎꯅꯤꯡꯂꯤ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯗ ꯃꯁꯤ ꯑꯉꯥꯎꯕꯤꯁꯦ꯫ "ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ ꯍꯥꯏꯕꯅꯦ. ꯑꯩꯉꯣꯟꯗ ꯑꯉꯥꯎꯕꯤ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯅꯦ." "ꯑꯩꯗꯤ ꯍꯥꯏꯗꯧꯔꯤ ꯑꯉꯥꯎꯕꯤ, ꯑꯣ ꯑꯉꯥꯎꯕꯤ." "ꯑꯗꯨꯏꯗꯤ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯝꯐꯥ ꯁꯥꯎꯅ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯆꯤꯜꯂꯤ꯫ "ꯐꯔꯃꯅꯤ." "ꯑꯩꯒꯤ ꯃꯥꯏꯗ ꯃꯇꯤꯟꯒ ꯁꯤꯆꯤꯜꯂꯤꯅꯦ ꯃꯁꯤ ꯑꯉꯥꯎꯕꯤꯁꯦ. ꯍꯦ ꯅꯪ..." ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯅꯥꯇꯝꯐꯥꯅ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡ ꯑꯃꯨꯇꯥꯞ ꯈꯨꯟꯒꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯗꯣꯞ ꯂꯥꯎꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ "ꯑꯣꯏꯃꯥ, ꯑꯩ ꯁꯤꯔꯦ. ꯇꯟꯗꯟ ꯄꯥꯏꯔꯦ. ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ." "ꯀꯂꯛ ꯄꯦꯜꯂꯤ, ꯅꯨꯡꯉꯥꯏꯖꯩ, ꯁꯦꯎꯔꯣ." ꯍꯥꯏꯔꯝꯗꯨꯅ ꯊꯋꯥ ꯁꯥꯗꯅ ꯀꯩꯊꯦꯜ ꯂꯩꯔꯤꯕꯗꯣꯝꯗ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯁꯅꯥꯇꯝꯐꯥ ꯄꯣꯠꯂꯛ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯅ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯌꯦꯡꯗꯅ ꯆꯠꯂꯤ꯫ ꯉꯥꯃꯣꯛ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯁꯅꯥꯇꯝꯐꯥ ꯍꯔꯥꯎꯅ, "ꯏꯅꯦ, ꯉꯥꯃꯣꯛꯁꯤꯝꯇ ꯄꯤꯌꯨꯕ." "ꯏ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯁꯤꯅ? ꯍꯦ, ꯀꯩꯅꯣ? ꯅꯉꯣꯟꯗ ꯂꯦꯝꯅ ꯄꯤꯅꯕ ꯉꯥꯃꯣꯛꯀ ꯂꯩꯇꯦ. ꯆꯠꯂꯨ ꯆꯠꯂꯨ ꯆꯠꯂꯨ. ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ. ꯉꯥꯃꯣꯛꯁꯦ ꯑꯝꯇꯪ ꯆꯥꯖꯒꯦꯕ." "ꯍꯩꯃꯥ, ꯃꯤꯅ ꯂꯩꯇꯦ ꯍꯥꯏꯔꯤꯕꯇꯗ. ꯍꯥꯏ, ꯆꯠꯂꯨ ꯆꯠꯂꯨ. ꯁ꯭ꯋꯥꯏꯗ ꯂꯦꯞꯁꯤꯟꯒꯅꯨ. ꯄꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯁꯤꯗ ꯍꯟꯗꯣꯛ ꯆꯠꯂꯨ. ꯅꯪ ꯂꯩꯗꯅ ꯑꯩ ꯄꯣꯠ ꯀꯝꯇ ꯁꯤꯠꯇꯕ ꯇꯥꯔꯦ. ꯆꯠꯂꯨ ꯑꯣꯏꯃꯦ." ꯌꯥꯝ ꯐꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯦ. ꯃꯤꯅ ꯉꯥꯃꯣꯛ ꯑꯝꯇ ꯆꯥꯖꯒꯦ ꯍꯥꯏꯔꯒ ꯄꯤꯗꯤꯌꯦ. ꯑꯗꯨꯏꯗꯤ ꯅꯪ ꯄꯣꯠ ꯀꯝꯇ ꯁꯤꯜꯂꯨꯔꯅꯨ. ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯦ. ꯑꯩꯕꯨ ꯄꯣꯠ ꯁꯤꯜꯂꯨꯔꯅꯨ ꯀꯀꯥꯏꯗꯅ. ꯈꯪꯅꯤ. ꯃꯊꯪ ꯑꯩꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯄꯗ ꯐꯨꯔꯒ ꯇꯥꯟꯈꯤꯒꯦꯕ." ꯁꯣꯝꯗ ꯁꯅꯥꯇꯝꯐꯥ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯄꯣꯠꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯗꯣꯝ ꯅꯣꯛꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯒ ꯆꯠꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯃꯗꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯕꯨꯡ ꯑꯍꯜ ꯑꯆꯧꯕꯅ, "ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯩꯊꯦꯜꯁꯤꯗ ꯀꯔꯤꯒꯤ ꯆꯠꯂꯤꯅꯣ ꯅꯊꯟꯇ? ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯂꯁꯤ." "ꯌꯥꯏꯃꯅ, ꯂꯥꯛꯑꯣ ꯊꯣꯏꯕꯤ, ꯌꯨꯝꯗ ꯆꯠꯂꯁꯤ. ꯏꯃꯥꯗꯣ ꯅꯪ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯤꯄꯥꯏꯕꯅ ꯂꯣꯏꯍꯧꯔꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯤ." "ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯕꯣ? ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯤ? ꯅꯣꯏ ꯀꯅꯥꯅꯣ? ꯑꯩ ꯃꯁꯛ ꯈꯪꯗꯦ. ꯑꯗꯨꯅ ꯑꯩ ꯅꯣꯏꯒ ꯆꯠꯄ ꯉꯝꯃꯣꯏ." "ꯑꯉꯧꯅ, ꯏꯄꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯅꯪ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ?" "ꯍꯥ? ꯑꯩꯒꯤ ꯇꯥꯆꯧꯒ ꯇꯌꯥꯏꯒꯅꯦꯕ? ꯑꯣ, ꯃꯣꯏ ꯑꯅꯤꯁꯤ ꯑꯩꯒꯤ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯑꯣꯏꯔꯦ. ꯑꯗꯣ ꯅꯪꯅ ꯀꯅꯥꯅꯣ? ꯅꯪ ꯁꯤ ꯎꯈꯤꯒꯨꯝ ꯇꯧꯔꯦ. ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯅꯨꯕ?" "ꯑꯩꯁꯦ ꯅꯪꯒꯤ ꯄꯥꯕꯅꯤꯅꯦ ꯊꯣꯏꯕꯤ. ꯏꯆꯥꯕꯨ ꯅꯪ ꯄꯥꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ?" "ꯑꯣ, ꯅꯪꯁꯦ ꯑꯩꯒꯤ ꯄꯥꯕ ꯑꯣꯏꯔꯦ. ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯤ ꯅꯪꯁꯦ ꯑꯩꯅ ꯃꯁꯛ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏꯅ."
ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯑꯩꯒꯤ ꯄꯥꯕ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯑꯩꯗꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯇꯥꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯦ ꯊꯦꯡꯈ꯭ꯔꯦ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯆꯠꯍꯧꯗ꯭ꯔꯗꯤꯅꯦ ꯃꯤꯐꯠꯇꯁꯤꯡꯗꯨꯅ ꯑꯩꯒꯤ ꯇꯥꯋꯥꯡꯂꯦꯟꯗꯣ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯄꯥꯒꯤ ꯊꯣꯏꯕꯤ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯣ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯜꯂꯦ ꯀꯩꯁꯨ ꯑꯩ ꯇꯥꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯦ ꯑꯩꯗꯤ ꯑꯆꯧꯕꯅ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯅꯤ ꯂꯥꯎꯁꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯇꯜꯂꯦ ꯍꯥꯏꯕ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯈꯨꯁꯤ ꯊꯥꯗꯣ ꯇꯥꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯦ ꯑꯩꯕꯨ ꯐꯥꯒꯅꯨ ꯃꯤꯅ ꯐꯥꯒꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯏꯃꯨ ꯈꯨꯁꯤ ꯐꯥꯔꯒ ꯂꯩ ꯑꯗꯨꯏꯗꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯍꯜꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯌꯥꯅ ꯁꯤꯛꯊꯠꯂꯝꯂꯒ ꯀꯟꯅ ꯆꯦꯟꯈꯤ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄꯁꯤꯗ ꯃꯄꯥꯒ ꯃꯕꯨꯡ ꯑꯅꯤꯒꯗꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯈ꯭ꯔꯤꯕꯤ ꯁꯅꯥꯇꯝꯐꯥꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯈꯤ ꯃꯇꯧ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯄꯣꯠ ꯌꯣꯜꯂꯤꯕ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯖ ꯁꯥꯖꯔꯤ ꯁꯦꯡꯉꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯤ ꯃꯁꯤꯒꯤ ꯃꯄꯥ ꯃꯆꯥꯁꯦ ꯍꯣꯏ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯏꯆꯥ ꯁꯅꯥꯇꯝꯐꯥꯁꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯃꯣꯏꯅ ꯃꯇꯝ ꯑꯃꯗ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯍꯥꯠꯄꯤꯈꯤꯕꯗꯨꯒꯤ ꯃꯍꯩꯅꯅꯤ ꯃꯗꯨ ꯈꯜꯂꯨꯕꯗ ꯀꯂꯛ ꯍꯦꯛꯇ ꯄꯦꯜꯂꯛꯄ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯤꯗꯨꯅꯤ ꯏꯆꯦ ꯕꯦꯝꯃ ꯃꯤꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯗꯤ ꯂꯥꯏꯅ ꯋꯥꯔꯤ ꯍꯥꯏꯕꯗꯨꯅꯦ ꯃꯣꯏꯅ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯒꯤꯗꯃꯛ ꯍꯥꯠꯄꯤꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯔꯜ ꯂꯩꯕ ꯁꯪꯒ ꯆꯥꯎꯕꯅꯦꯗꯅ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯑꯗꯨꯅꯅꯦ ꯁꯦꯜꯅ ꯑꯃꯨꯛ ꯀꯨꯞꯁꯟꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯃꯣꯏꯅ ꯐꯪꯂꯤꯕꯁꯦ ꯃꯥꯅꯤ ꯑꯆꯧ ꯃꯆꯥ ꯑꯅꯦꯝ ꯑꯋꯥꯡ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯕ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯨꯍꯠꯄꯤꯕ ꯃꯤꯒꯤ ꯃꯃꯥ ꯑꯗꯨꯒꯤ ꯐꯤꯖꯤꯒꯤ ꯃꯔꯤ ꯑꯣꯏꯖꯔꯤꯕ ꯃꯆꯥꯗꯨꯕꯨ ꯃꯈꯣꯏꯅ ꯊꯠꯄꯤꯈꯤꯕꯗꯨꯒꯤ ꯃꯍꯩꯅꯤ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯉꯥꯎꯕꯤꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯃꯣꯏꯅ ꯇꯧꯔꯨꯔꯤꯕꯗꯣ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯔꯛꯑꯃꯅꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯔꯁꯨ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯃꯣꯏꯅ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯤꯒꯤ ꯃꯆꯥ ꯃꯣꯏꯅ ꯍꯥꯠꯄꯤꯈꯤꯕꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯎ ꯌꯥꯔꯔꯣꯏ ꯃꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯔꯛꯎ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥꯇꯝꯐꯥꯕꯨ ꯃꯃꯥꯅ ꯊꯦꯝꯗꯨꯅ ꯆꯥꯛ ꯏꯟꯅꯕ ꯇꯧꯔꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯆꯥꯛꯁꯤ ꯈꯖꯤꯛ ꯆꯥꯁꯤꯟꯁꯤꯅꯤ ꯅꯪ ꯆꯥꯔꯣꯏ ꯇꯥꯋꯥꯡꯂꯦꯟꯗꯣ ꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯑꯁꯨ ꯅꯤꯡꯉꯥꯏ ꯀꯟꯈ꯭ꯔꯦꯗ ꯆꯥꯛꯁꯤ ꯆꯥꯛꯈꯨꯝ ꯑꯃꯇꯪ ꯆꯥꯁꯤꯟꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯥꯔꯣꯏ ꯍꯥꯏꯕ ꯇꯥꯋꯥꯡꯂꯦꯟꯗꯣ ꯁꯤꯗ ꯄꯨꯔꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯇꯥꯋꯥꯡꯂꯦꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯁꯦ ꯅꯣꯏꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯇꯥꯋꯥꯡꯂꯦꯟꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯔꯣꯏꯅ ꯊꯦꯡꯂꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯅꯣꯏꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯣ ꯍꯥꯏꯔꯝꯅꯤꯕ ꯌꯥꯝ ꯐꯠꯇꯦ ꯅꯣꯏꯅ ꯏꯁꯦ ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯩ ꯀꯞꯅꯤꯡꯉꯛꯑꯦ ꯑꯩ ꯀꯞꯄꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯇꯝꯐꯥ ꯋꯥ ꯀꯞꯂꯛꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯜ ꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯑꯉꯧ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯞꯀꯨꯟꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯑꯗꯨꯝꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯇꯣ ꯀꯞꯄꯗꯣ ꯍꯥꯏꯔꯗꯤ ꯇꯥꯋꯥꯡꯂꯦꯟꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ ꯑꯩ ꯇꯥꯋꯥꯡꯂꯦꯟ ꯎꯅꯤꯡꯉꯦ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ ꯍꯣꯏꯁꯦ ꯏꯄꯥꯅꯅꯦ ꯏꯆꯥꯒꯤ ꯇꯥꯋꯥꯡꯂꯦꯟꯗꯣ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯦ ꯀꯞꯄꯗꯨꯗꯣ ꯑꯗꯨꯒꯅꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛ ꯑꯗꯨꯗꯤ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯇꯥꯋꯥꯡꯂꯦꯟ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯣꯏ ꯄꯨꯔꯛꯇꯣꯏꯅꯤ ꯆꯥꯛꯇꯣ ꯆꯥꯊꯣꯛ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯤ ꯏꯆꯥꯗꯤ ꯑꯩ ꯃꯃꯥ ꯆꯥꯛꯇꯣ ꯏꯟꯕꯤꯔꯣꯅꯤ ꯅꯪꯕꯨ ꯁꯦ ꯆꯥꯔꯨꯁꯦ ꯁꯅꯥꯇꯝꯐꯥ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯌꯥꯒ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯌꯥꯝ ꯍꯥꯎꯏꯅ ꯁꯤꯕꯨ ꯀꯩ ꯏꯟꯁꯥꯡꯅꯣ ꯉꯥꯅꯤ ꯏꯃꯥꯅ ꯏꯆꯥ ꯆꯥꯅꯕ ꯍꯥꯏꯗꯅ ꯊꯣꯡꯂꯤꯕꯅꯤ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯥꯊꯣꯛꯀꯦ ꯌꯥꯝ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯁꯅꯥꯇꯝꯐꯥ ꯃꯃꯥꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯣꯝ ꯆꯥꯁꯤꯜꯂꯤ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯍꯀꯥꯝ ꯑꯃꯨꯛ ꯆꯟꯗꯨꯅ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯒꯦ ꯍꯩꯃ ꯀꯔꯤꯅꯣ ꯆꯥꯛ ꯇꯣꯛꯄꯒ ꯇꯨꯝꯁꯤꯟꯕ ꯍꯧꯅꯗꯦꯅꯤ ꯅꯪꯕꯣ ꯉꯥꯏꯈꯣ ꯐꯝꯈꯨꯋꯣ ꯉꯥꯏꯍꯥꯛ ꯇꯨꯝꯖꯔꯁꯅꯨ ꯃꯃꯥ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯍꯜꯂꯨ ꯇꯨꯝꯃꯨ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯇꯨꯝꯃꯨ ꯑꯁꯤ ꯍꯥꯏꯅ ꯑꯉꯧꯅ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯁꯨꯞꯆꯤꯟꯕꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯂꯩ ꯁꯅꯥꯇꯝꯐꯥꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯃꯍꯥꯛ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ
ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯇꯣꯝꯊꯤꯟ ꯁꯥꯠꯆꯕꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤꯗꯅ ꯌꯣꯝꯂꯒ ꯆꯥꯎꯔꯛꯈꯤꯕꯅꯤ ꯁꯅꯥꯇꯝꯐꯥ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯅꯤꯡ ꯇꯧꯅ ꯀꯦꯊꯣꯛꯅ ꯃꯃꯥ ꯃꯄꯥꯅ ꯌꯣꯛꯂꯛꯄ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯔꯝꯗꯦ꯫ ꯃꯤꯉꯣꯟꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯈꯪꯂꯝꯗꯦ꯫ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯍꯥꯛꯅ ꯍꯟꯊꯅ ꯈꯜꯂꯝꯃꯤ꯫ ꯁꯅꯥꯇꯝꯐꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯋꯥꯡꯂꯦꯟ ꯀꯧꯕ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯃꯇꯦꯡ ꯇꯧꯅꯕ ꯍꯥꯏꯅ ꯊꯝꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯕꯨ ꯁꯅꯥꯇꯝꯐꯥꯅ ꯂꯥꯏꯔꯕ ꯃꯆꯥꯅꯤ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯡꯂꯦꯟ ꯁꯅꯥꯇꯝꯐꯥ ꯍꯣꯏꯒꯤ ꯁꯪꯒꯣꯟꯗ ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯦꯡꯂꯤꯉꯩ ꯁꯅꯥꯇꯝꯐꯥꯗꯣ ꯄ꯭ꯔꯕꯞ ꯊꯣꯔꯛꯇꯨꯅ "ꯍꯣꯏ ꯅꯪ ꯁꯤ ꯂꯥꯎ." "ꯑꯩꯕꯨ ꯔꯤꯆꯥꯏ." "ꯅꯪ ꯅꯠꯇ꯭ꯔꯗꯤ ꯅꯪꯒ ꯄꯪ ꯃꯥꯟꯅꯕ ꯁꯟꯁꯤꯗꯔꯥ?" "ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯈꯣꯟꯗꯥ ꯑꯝꯇ ꯍꯥꯎꯈꯤꯗ꯭ꯔꯤ." "ꯍꯩꯃ, ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯃꯁꯤ ꯃꯤꯅꯥꯏꯁꯦ ꯃꯁꯤ ꯃꯅꯥ ꯌꯥꯝ ꯀꯜꯂꯤꯅꯦ, ꯂꯥꯛꯑꯣꯗꯤ ꯀꯣꯛ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯃꯤꯅꯥꯏꯅ?" "ꯀꯩ ꯍꯥꯏꯒꯦ ꯏꯆꯟ?" ꯁꯦꯜꯁꯤ ꯄꯥꯏꯌꯨ, ꯑꯗꯨꯒ ꯑꯕꯣꯛꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖꯨ ꯂꯩꯔꯨꯁꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯆꯟ? ꯑꯩꯁꯦ ꯁꯪꯒꯣꯟ ꯁꯦꯡꯕꯒꯤ ꯏꯆꯥ ꯏꯎꯁꯤꯁꯨ ꯃꯅꯝ ꯌꯥꯝ ꯆꯦꯜꯂꯤ, ꯐꯤꯔꯣꯜꯁꯤꯁꯨ ꯌꯥꯝ ꯃꯣꯠꯂꯤ, ꯌꯥꯔꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯆꯠꯀꯦ꯫ ꯁꯪꯒꯣꯟ ꯁꯦꯡꯕꯁꯨ ꯂꯣꯏꯗꯧꯔꯤ, ꯁꯤ ꯂꯣꯏꯕꯒ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯑꯣꯏꯅ ꯆꯠꯂꯒꯦ꯫ "ꯃꯤꯅꯥꯏꯅꯕꯨ ꯀꯌꯥꯝ ꯅꯥꯟꯅ ꯆꯠꯇꯧꯔꯤꯒꯦ? ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯄꯒꯤꯁꯨ ꯅꯐꯤ ꯑꯅꯥꯟꯕꯒ ꯁꯦꯠꯀꯦ ꯍꯥꯏꯔꯤꯔꯣ? ꯁꯤꯟꯐꯝ ꯃꯇꯥꯗꯨꯒ ꯅꯁꯥ ꯅꯥꯟꯕꯒꯁꯨ ꯄꯥꯝꯂꯤꯕꯣꯏꯔꯦ?" "ꯏꯁꯥ ꯅꯥꯟꯕ ꯄꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦ, ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯊꯣꯛꯇꯣꯏꯅꯤꯅ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯆꯥꯗ꯭ꯔꯦ ꯇꯧꯕꯅꯤ." "ꯌꯥꯔꯦ, ꯅꯆꯤꯟ ꯌꯥꯎ ꯈꯨꯝꯃꯛꯀꯅꯨ꯫ ꯑꯩꯁꯦ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯃꯤꯅꯥꯏ ꯍꯥꯏꯁꯤꯗꯤꯅꯦ ꯃꯄꯨꯅ ꯍꯥꯏꯕꯒ ꯁꯠ ꯆꯠꯀꯗꯧꯕ꯫ ꯅꯪꯕꯨ ꯌꯨꯝꯁꯤ ꯊꯝꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ? ꯄꯥꯈꯣꯟ ꯑꯃ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯅꯪꯕꯨ ꯌꯨꯝꯁꯤ ꯊꯝꯕꯩ ꯀꯩ ꯀꯥꯟꯅꯔꯤꯒꯦ?" "ꯌꯥꯏꯃꯅ, ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ?" "ꯋꯥꯡꯂꯦꯟꯅ ꯁꯤꯒꯤ ꯌꯣꯡꯖꯥꯎ ꯃꯥꯟꯕꯁꯤꯃ ꯊꯣꯛꯏ, ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯃꯨꯛ ꯉꯥꯡꯉꯅꯤ." "ꯇꯦꯍꯥꯏ ꯇꯨ, ꯑꯁꯤꯒꯤ ꯃꯤꯅꯥꯏꯁꯦ ꯑꯩꯅ ꯁꯤꯡꯖꯨ ꯂꯩꯔꯨꯁꯣꯅ ꯍꯥꯏꯔꯒ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯀꯦꯅ ꯍꯥꯏꯔꯤꯕ." "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯜꯅ ꯁꯤꯡꯖꯨ ꯂꯩꯔꯨꯁꯣ ꯍꯥꯏꯔꯒ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯀꯦ ꯍꯥꯏꯔꯤꯗꯤ? ꯑꯩꯒꯤ ꯏꯆꯜꯅ ꯍꯥꯏꯔꯗꯤ ꯅꯪ ꯀꯣꯛ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯃꯤꯅꯥꯏ ꯃꯆꯥ?" "ꯑꯆꯧꯕꯅ ꯍꯩꯌꯥꯏꯃ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ? ꯑꯗꯨꯝꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ?" "ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ, ꯅꯪ ꯇꯥ ꯋꯥꯡꯂꯦꯟꯁꯦ ꯁꯪꯒꯣꯟ ꯁꯦꯡꯕꯁꯤꯗ ꯆꯠꯄ ꯐꯔꯛ ꯇꯥꯗꯅ ꯇꯧꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯅ ꯆꯠꯆꯔꯁꯅꯤ." "ꯇꯥꯆꯧ ꯅꯪꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤꯒꯤ ꯃꯤꯆꯪꯒ ꯑꯗꯨꯝ ꯆꯪꯂꯒ ꯂꯩ꯫ ꯇꯥꯆꯧꯅ ꯀꯟꯈꯠꯃꯟꯗꯅ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯕꯅꯤ." "ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ, ꯑꯩꯅ ꯅꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯅꯕꯨꯡ ꯑꯁꯤꯗ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯝꯅ ꯅꯕꯨꯡ ꯑꯁꯤ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯉꯥꯡꯅꯨꯅꯤ ꯅꯪꯕꯨ꯫ ꯃꯤꯅꯥꯏꯕꯨ ꯃꯤꯅꯥꯏ ꯍꯥꯏꯕꯅꯤ ꯇꯥꯆꯧ, ꯃꯤꯅꯥꯏ ꯃꯉꯣꯟꯗꯕꯨ ꯀꯌꯥꯝ ꯐꯖꯅ ꯉꯥꯡꯗꯧꯔꯤꯒꯦ?" "ꯍꯩꯃ, ꯃꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯍꯥꯏꯅꯤ." "ꯌꯥꯏꯃꯅ ꯍꯥꯏꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ, ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏ ꯍꯥꯏꯒꯗꯕꯅꯤ, ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ?" "ꯌꯥꯔꯦ ꯅꯪꯃꯁꯨ, ꯅꯪꯅ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯉꯥꯡ ꯑꯁꯤꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗ꯭ꯔꯤꯕꯁꯦ ꯁꯦꯝꯗꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪ ꯑꯗꯨꯝ ꯍꯦꯟꯅ ꯑꯉꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯤ." "ꯇꯌꯥꯏ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯗꯅ ꯂꯩꯔꯕꯅꯤ." "ꯏꯍꯦ, ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦꯅꯤ ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ꯫ ꯐꯔꯦꯁꯦ, ꯏꯆꯜꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯊꯣꯏꯅꯨꯗ ꯑꯣꯏꯅ ꯂꯩꯍꯜꯂꯨꯔꯒꯦ, ꯅꯕꯨꯡꯁꯦ ꯃꯥꯒꯤ ꯃꯊꯧ ꯇꯧꯖꯔꯁꯅꯨ꯫ ꯉꯁꯥꯏꯗꯒꯤ ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯦꯡꯕꯗꯁꯨ ꯋꯥꯔꯝꯂꯅꯤ." "ꯃꯥ ꯋꯥꯕ ꯋꯥꯗꯕ ꯑꯩ ꯈꯪꯗꯦ, ꯑꯩꯅ ꯃꯉꯣꯟꯗ ꯄꯥꯈꯣꯟ ꯍꯥꯏꯕꯅꯤꯅ ꯃꯥꯅ ꯆꯠꯇꯕ ꯌꯥꯔꯣꯏ, ꯊꯣꯏꯅꯨꯗ ꯆꯠꯍꯟꯕ ꯌꯥꯔꯣꯏ, ꯊꯣꯏꯅꯨꯗꯤ ꯑꯩꯒꯤ ꯀꯥꯗ ꯂꯣꯏꯁꯤꯜꯍꯧꯕꯅꯤ, ꯑꯩꯒꯤ ꯀꯥ." "ꯑꯣ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯋꯥꯡꯂꯦꯟ, ꯅꯪ ꯋꯥꯕꯨꯗꯤ ꯋꯥꯔꯝꯂꯅꯤ, ꯑꯗꯣ ꯅꯪ ꯅꯆꯟꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯂꯩꯕꯤꯔꯨꯁꯨ." "ꯍꯣꯏ ꯌꯥꯝꯕ." ꯁꯦꯜꯁꯤ ꯂꯩꯔꯁꯤ." ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯩ꯫ ꯋꯥꯡꯂꯦꯟ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯁꯦꯜ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯨꯛ ꯌꯥꯝꯅ ꯈꯣꯟꯗꯥ ꯍꯥꯎꯇꯕꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗ ꯃꯤꯔꯣꯜ ꯂꯣꯜꯂꯤꯁꯦ ꯅꯨꯄꯥ ꯑꯍꯜꯁꯤ ꯈꯛꯇꯅꯤ, ꯑꯇꯩꯁꯤꯡꯁꯤ ꯂꯣꯏꯔꯦ꯫ ꯃꯆꯟꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯂꯥꯏꯍꯣꯔꯤ ꯃꯥꯟꯕꯤꯁꯤꯅ ꯃꯌꯥꯝꯗꯒꯤ ꯈꯤꯠ ꯑꯃ ꯍꯦꯜ, ꯁꯛ ꯇꯥꯈꯠ ꯈꯣꯟ ꯍꯥꯎꯇꯕ꯫ ꯑꯁꯨꯝꯅ ꯃꯗꯣꯝ ꯉꯥꯡꯗꯨꯅ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯌꯧꯔꯕꯗ ꯁꯤꯡꯖꯨ ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯅꯥꯇꯝꯐꯥꯗ ꯄꯤꯔꯝꯃꯤ꯫ "ꯏꯆꯟ, ꯁꯤꯡꯖꯨ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ." ꯁꯅꯥꯇꯝꯐꯥ ꯁꯤꯡꯖු ꯃꯌꯨꯝ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯋꯥꯡꯂꯦꯟꯗꯤ ꯏꯉꯛ ꯉꯛꯅ ꯁꯅꯥꯇꯝꯐꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯁꯅꯥꯇꯝꯐꯥ ꯌꯥꯝ ꯎꯁꯤꯠꯇꯅ, "ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯦꯡꯕꯅ ꯈꯨꯠꯇꯨꯅ ꯁꯣꯛꯄ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯆꯥꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯅꯪꯒꯨꯝꯅ ꯄꯥꯏꯕ ꯊꯦꯡꯕ ꯄꯣꯠ ꯆꯥꯒꯗꯕ ꯃꯤꯗꯣ ꯑꯩ ꯅꯠꯇꯦ ꯈꯪꯉꯕ?"
ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯡꯂꯦꯟꯁꯨ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯁꯤꯡꯖꯨꯗꯨ ꯈꯣꯝꯖꯤꯟꯅ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯂꯩꯍꯜꯂꯤꯅꯣ ꯈꯪꯗꯦ ꯇꯥꯟꯅꯔꯒ ꯃꯌꯥꯡꯂꯦꯟꯁꯦ ꯇꯦꯛ ꯂꯥꯎꯅ ꯀꯥꯎꯊꯔꯒ ꯐꯒꯗꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯣꯏ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯀꯩꯅꯣꯝ ꯇꯧꯏꯗ ꯃꯤꯔꯣꯜ ꯑꯃ ꯏꯔꯣꯟ ꯂꯣꯟꯗꯦꯕ ꯁꯣꯅꯣꯁꯨ ꯕꯣꯏ ꯂꯥꯛꯄꯣꯏ ꯀꯩꯅꯣꯝ ꯇꯧ ꯑꯁꯨꯝꯅ ꯏꯇꯠ ꯇꯠꯇꯅ ꯁꯅꯥꯇꯝꯐꯥꯅ ꯋꯥꯡꯂꯦꯟꯕꯨ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯑꯗꯨꯃꯛ ꯇꯧꯕꯤꯔꯝꯃꯤ ꯋꯥꯡꯂꯦꯟ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ ꯀꯔꯤꯕꯨꯗꯤ ꯍꯥꯏꯕ ꯉꯝꯒꯅꯤ ꯑꯃꯔꯣꯝꯗ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯃꯤꯁꯛꯅꯤ ꯃꯥꯒꯤ ꯀꯔꯤ ꯃꯇꯤꯛ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯁꯤꯗ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕ ꯉꯝꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯕꯁꯨ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯕꯛ ꯇꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯃꯗꯤ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯅꯥꯕꯤꯗꯨꯒꯤ ꯂꯥꯌꯦꯡꯅꯕ ꯇꯧꯕꯅ ꯃꯍꯥꯛ ꯁꯦꯜꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯡꯂꯦꯟ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯁꯤꯡ ꯀꯟꯅ ꯈꯥꯏꯔꯤ ꯋꯥꯡꯂꯦꯟ ꯁꯤꯡ ꯈꯥꯏꯕꯗꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩ ꯑꯗꯨꯅ ꯇꯩꯊꯣꯛꯂꯤ ꯋꯥꯡꯂꯦꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯁꯥꯕꯅ ꯁꯤꯔꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯈꯩ ꯁꯥꯏ ꯂꯥꯏꯔ ꯃꯆꯥꯈꯩ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔ ꯈꯪꯗꯦ ꯁꯤꯡ ꯈꯥꯏꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯤꯅ ꯋꯥꯟꯊꯒꯦꯕꯨ ꯇꯧ ꯑꯁꯨꯛ ꯋꯥꯕꯁꯤꯕꯨ ꯀꯔꯤꯅꯣ ꯇꯝꯐꯥꯅ ꯀꯩꯅꯣ ꯑꯗ ꯐꯝꯂꯒ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ ꯊꯕꯛ ꯁꯨꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯅꯨꯡꯉꯥꯏꯅ ꯐꯝꯗꯅꯒ ꯂꯩꯔꯗꯅ ꯅꯪꯕꯨ ꯁꯦꯜ ꯇꯤꯡꯈꯩ ꯌꯨꯝ ꯑꯁꯤ ꯊꯝꯂꯤꯕꯁꯦ ꯊꯕꯛ ꯁꯨꯗꯅ ꯐꯝꯂꯒ ꯂꯩꯅꯕꯒꯤꯔ ꯍꯥ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯏꯁꯥꯁꯦ ꯁꯤꯡ ꯈꯥꯏꯕꯒꯤ ꯋꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯌꯥꯅꯤ ꯑꯩ ꯁꯤꯡꯁꯤ ꯈꯥꯏꯔꯨꯔꯒꯦ ꯅꯪꯀꯣ ꯊꯕꯛ ꯂꯩꯊꯣꯛꯄ ꯌꯥꯝꯅ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯁꯦꯜꯒ ꯑꯝꯇ ꯄꯤꯔꯣꯏꯁꯅꯤꯍꯦ ꯅꯪ ꯋꯥꯡꯂꯦꯟ ꯀꯩꯁꯨ ꯈꯨꯝꯗ ꯁꯤꯡ ꯑꯗꯨ ꯈꯥꯏꯕ ꯍꯧꯏ ꯁꯅꯥꯇꯝꯐꯥꯁꯨ ꯉꯥꯏꯍꯥꯛ ꯋꯥꯡꯂꯦꯟꯅ ꯁꯤꯡ ꯈꯥꯏꯔꯤꯕꯗꯨ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯕ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯈꯔ ꯌꯦꯡꯁꯤꯟꯕꯁꯤꯕꯣ ꯄꯨꯔꯥ ꯃꯅꯦꯝ ꯐꯠꯇꯕꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯈꯔ ꯌꯦꯡꯁꯤꯟꯕꯗꯧꯅꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤꯁꯦ ꯍꯥꯏꯗꯨꯅ ꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯥꯏ ꯁꯤꯔꯦꯍꯦ ꯇꯟꯖꯥꯁꯤꯗ ꯏꯁꯤꯡ ꯑꯃꯨꯛ ꯈꯧꯔꯥꯡꯉꯦ ꯊꯣꯏꯅꯨꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯇꯕ ꯑꯩꯕꯨ ꯀꯅꯥꯗ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅꯤ ꯃꯁꯤꯒꯤ ꯂꯤꯟ ꯈꯔꯧ ꯃꯥꯟꯕꯤꯁꯤꯗ ꯍꯥꯏꯔꯨꯔꯕꯗꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯕꯤꯔꯛꯑꯣꯏ ꯏꯁꯤꯡ ꯄꯤꯊꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯇꯦꯛꯅ ꯑꯗꯨꯝ ꯆꯩꯔꯛꯀꯅꯤ ꯑꯩꯕꯨ ꯏꯃꯥ ꯏꯕꯦꯝꯃꯗ ꯑꯣꯏꯅ ꯍꯥꯏꯁꯤꯔꯅꯤ ꯏꯃꯥ ꯏꯕꯦꯝꯃꯗꯤ ꯉꯁꯥꯏ ꯊꯕꯛ ꯑꯃ ꯆꯠꯅꯦꯅ ꯊꯣꯛꯈꯤꯕꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯑꯁꯤꯒꯤ ꯍꯤꯡꯁꯥꯕꯤꯁꯤꯗ ꯍꯥꯏꯔꯗ꯭ꯔꯣ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯃꯣꯏꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯤꯡ ꯈꯧꯔꯥꯡꯂꯤꯁꯤꯕꯨ ꯑꯁꯤ ꯈꯟꯗꯨꯅ ꯌꯨꯝꯖꯥꯎ ꯂꯩꯔꯤꯕ ꯇꯣꯝꯗ ꯆꯪꯂꯛꯇꯨꯅ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯂꯦꯞꯂꯒ ꯏꯆꯜ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯏꯆꯜ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨꯕ ꯀꯧꯔꯤꯕꯗꯨ ꯁꯅꯥꯇꯝꯐꯥ ꯃꯍꯥꯛꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯅ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯇꯥꯗ꯭ꯔꯖꯥꯠꯂꯅꯦ ꯇꯣꯛꯑꯒꯦꯗ ꯀꯧꯔꯔꯣꯏꯒꯦ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯒꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯣꯏꯅ ꯄꯦꯟꯅ ꯊꯛꯆꯧꯔꯒꯦ ꯇꯨꯡꯂꯣꯝꯗꯒꯤ ꯃꯦꯂꯩꯅ ꯀꯔꯤꯅꯣ ꯀꯩ ꯌꯦꯡꯉꯤꯅꯣ ꯑꯗꯨꯗ ꯏꯃꯥ ꯏꯕꯦꯝꯃ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪ ꯉꯥꯏꯕ ꯏꯕꯨꯡꯉꯣ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯔꯥ ꯆꯥꯕ ꯊꯛꯄ ꯂꯥꯛꯏꯔꯥ ꯈꯪꯗꯦ ꯊꯛꯀꯤꯒ ꯆꯥꯒꯤꯒꯗ ꯍꯥꯏꯔꯒ ꯂꯩꯔꯝꯃꯨ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯁꯦ ꯁꯤꯗ ꯂꯩꯔꯁꯦ ꯋꯥꯡꯂꯦꯟ ꯏꯁꯤꯡ ꯌꯥꯎꯕ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯒꯨꯔꯨ ꯒꯨꯔु ꯊꯛꯆꯤꯜꯂꯤ ꯑꯁꯨꯝꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯑꯉꯧꯅ ꯏꯕꯨꯡꯉꯣ ꯁꯦ ꯅꯪꯒꯤ ꯉꯁꯤꯒꯤ ꯈꯨꯠꯁꯨꯃꯟ ꯁꯤꯗ ꯂꯩꯔꯁꯦ ꯑꯕꯣ ꯌꯥꯔꯗꯤ ꯉꯁꯤꯗꯤ ꯁꯦꯜ ꯈꯤꯇ ꯍꯦꯟꯕꯤꯌꯨꯕ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯤꯇ ꯂꯩꯈꯤꯒꯦ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯍꯣꯏ ꯌꯥꯔꯅꯤ ꯄꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯕꯥꯕꯥ ꯍꯌꯦꯡꯗꯤ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯂꯨꯒꯦ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯏꯆꯥꯅ ꯍꯥꯏꯔꯒꯕꯨ ꯏꯄꯥꯅ ꯄꯤꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯒꯤ ꯂꯩꯅꯅꯕ ꯁꯦꯜꯗꯣ ꯏꯄꯥꯅ ꯀꯣꯟꯅꯅꯕ ꯄꯤꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯇꯣꯝꯕꯅ ꯑꯗꯨ ꯏꯆꯜ ꯊꯣꯏꯕꯤ ꯅꯪꯅ ꯊꯟꯗꯗꯤ ꯆꯠꯀꯅꯤ ꯃꯤꯅꯥꯏ ꯃꯆꯥꯗꯨ ꯄꯨꯔꯒ ꯆꯠ ꯄꯣꯠ ꯆꯩ ꯄꯥꯏꯅꯅꯕ ꯍꯣꯏ ꯇꯥꯇꯣꯟ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯇꯝꯐꯥ ꯋꯥꯡꯂꯦꯟꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ ꯄꯣꯠꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯁꯅꯥꯇꯝꯐꯥ ꯃꯥꯅ ꯑꯄꯥꯝꯕ ꯐꯤꯔꯣꯜ ꯀꯌا ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛꯅ ꯋꯥꯡꯂꯦꯟꯗ ꯂꯣꯏꯅ ꯄꯥꯏꯍꯜꯂꯝꯃꯤ ꯁꯅꯥꯇꯝꯐꯥ ꯑꯇꯣꯞꯄ ꯄꯣꯠꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯐꯤ ꯐꯅꯦꯛ ꯀꯌا ꯑꯃ ꯈꯜꯂꯤ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯈꯤꯇꯪ ꯂꯥꯞꯅ ꯋꯥꯡꯂꯦꯟ ꯃꯈꯨꯠꯇ ꯈꯥꯎ ꯑꯆꯧꯕ ꯑꯅꯤ ꯌꯥꯟꯗꯨꯅ
ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯈꯤꯗꯧꯔꯤꯒꯦ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯁꯤꯃꯛꯇꯗ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯐꯤ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯅꯧꯕꯝꯇ ꯎꯕ ꯌꯥꯗꯦ ꯐꯤꯔꯣꯜ ꯂꯩꯗꯨ ꯍꯦꯛꯇ ꯆꯦꯟꯁꯤꯟꯈꯤꯅꯤ ꯄꯦꯜꯂꯤ ꯃꯣꯏ ꯅꯨꯄꯤ ꯑꯉꯥꯡꯒ ꯀꯩꯊꯦꯜ ꯀꯥꯃꯤꯟꯅꯕꯁꯤꯗꯤ ꯑꯣ ꯀꯧꯕꯩ ꯀꯞꯅꯤꯡꯉꯤ ꯁꯣꯝꯗꯅ ꯑꯩꯅ ꯈꯧꯖꯥꯎꯅꯤꯁꯤ ꯌꯥꯟꯕꯗ ꯈꯨꯠꯀꯥꯁꯦ ꯂꯣꯏ ꯇꯠꯇꯧ ꯁꯤꯅ ꯋꯥꯔꯦ ꯀꯥꯏꯅ ꯈꯥꯎꯁꯦ ꯃꯈꯥꯗꯒ ꯉꯥꯏꯍꯥꯛ ꯊꯝꯕꯒ ꯌꯥꯕ ꯅꯠꯇꯦ ꯁꯦꯜ ꯄꯤꯔꯒ ꯅꯪꯕꯨ ꯊꯝꯃꯤꯁꯦ ꯑꯗꯨꯐꯥꯎ ꯀꯥꯟꯅꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯔꯤꯒꯦ ꯃꯤꯅꯥꯏ ꯍꯥꯏꯁꯤꯗꯤ ꯃꯄꯨꯅ ꯍꯥꯏꯕꯗꯣ ꯑꯋꯥꯅ ꯊꯤꯗꯅ ꯇꯧꯒꯗꯧꯅꯤ ꯑꯋꯥꯅ ꯆꯥꯎꯔꯗꯤ ꯁꯦꯜ ꯄꯤꯖꯔꯣꯏꯁꯅꯤ ꯅꯊꯤꯕꯣꯡ ꯆꯥꯔ ꯍꯦꯟꯖꯁꯅꯤꯅ ꯆꯨꯡꯉꯥ ꯊꯤꯖꯥꯕꯤ ꯁꯥꯒꯩ ꯉꯥꯡꯒꯗꯣꯏ ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯅꯨꯄꯤ ꯄꯤꯗꯥꯑꯝꯅꯤꯀꯣ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯃꯆꯤꯡꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯨ ꯄꯨꯛꯆꯦꯜꯗꯤ ꯂꯣꯏꯔꯦ ꯍꯌꯦꯡ ꯃꯥ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯃꯥꯒꯤ ꯅꯤꯡꯉꯩꯗꯤ ꯀꯞꯄ ꯁꯣꯏꯔꯣꯏ ꯍꯣꯏ ꯁꯤꯂꯥ ꯀꯨꯀꯧ ꯂꯥꯀꯧꯒꯁꯤ ꯑꯩꯒꯁꯦ ꯏꯃꯤꯡ ꯂꯩꯇꯕ ꯃꯤꯗꯧꯅ ꯋꯥꯏ ꯀꯥꯏꯅ ꯀꯧꯔꯗꯤ ꯅꯞꯇꯅꯕꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯈꯨꯠꯀꯁꯦ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯂꯤ ꯁꯩꯇ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯋꯥꯡꯂꯦꯟ ꯁꯅꯥ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯁꯦ ꯈꯥꯎꯗꯨꯗ ꯐꯤꯔꯣꯜꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯨ ꯑꯧ ꯍꯣꯏ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯏꯇꯥ ꯍꯩꯃ ꯏꯇꯥ ꯅꯨꯡꯁꯤ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯅꯪꯕꯨ ꯅꯣꯏ ꯑꯕꯣꯛꯈꯣꯏꯗ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯂꯩꯔꯤꯌꯦ ꯉꯁꯤꯗꯣ ꯏꯃꯥ ꯎꯗꯕ ꯀꯨꯏꯔꯦꯅ ꯌꯨꯝꯗ ꯏꯃꯥ ꯎꯅꯕ ꯂꯥꯛꯑꯝꯕꯅꯤ ꯅꯪꯁꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯅꯣꯏꯗꯁꯨ ꯆꯪꯉꯝꯃꯦ ꯑꯗꯨꯒ ꯅꯪꯗꯤ ꯀꯩꯊꯦꯜ ꯆꯠꯈꯤꯅ ꯅꯣꯏ ꯏꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯗꯅ ꯀꯩꯊꯦꯜꯁꯤꯗ ꯑꯣꯏꯅ ꯅꯪꯒ ꯊꯦꯡꯅꯔꯦ ꯂꯥꯏꯅ ꯊꯦꯡꯅꯧꯅ ꯏꯟꯁꯤꯟꯗꯅ ꯊꯦꯡꯅꯍꯜꯂꯤꯅꯦ ꯑꯩꯁꯨ ꯅꯪ ꯎꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯣꯏ ꯑꯕꯣꯛꯈꯣꯏꯗ ꯂꯩꯈꯤꯗꯣꯏꯅꯣ ꯅꯌꯨꯝꯗ ꯍꯜꯂꯛꯑꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯪ ꯅꯥꯗ ꯂꯩꯔꯤꯗꯣ ꯅꯪ ꯂꯩꯇꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯨ ꯂꯩꯇꯕꯅꯤꯅ ꯅꯪ ꯂꯩꯇꯕꯁꯦ ꯑꯩ ꯏꯍꯥꯡ ꯍꯥꯡꯉꯤ ꯍꯣ ꯍꯜꯂꯛꯑꯗꯕꯅꯦ ꯑꯕꯣꯛꯇꯣ ꯁꯣꯜꯂꯕꯅꯤꯅ ꯃꯊꯟꯇ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯒ ꯁꯨꯝ ꯂꯩꯃꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯆꯥꯒ ꯄꯨꯔꯒ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯥꯛꯑꯅꯤ ꯃꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯗꯕꯅꯤ ꯑꯗꯨ ꯏꯇꯥ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯁꯅꯥꯇꯝꯐꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯂꯤꯕ ꯋꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ ꯃꯁꯛꯀꯁꯦ ꯁꯥꯊꯤꯅ ꯐꯖꯩ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯤꯕꯨ ꯅꯣꯏ ꯑꯃ ꯗꯨꯔꯝꯃꯤ ꯌꯥꯗꯦꯀꯣ ꯅꯨꯄꯤꯁꯦ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯂꯣꯟꯅ ꯅꯨꯄꯥꯒ ꯈꯪꯅꯔꯝꯃꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯏꯅꯤ ꯈꯪꯅꯕ ꯑꯁ ꯀꯥꯏꯗꯒꯤ ꯈꯪꯅꯕ ꯅꯨꯄꯥꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯅꯥꯏꯅꯤ ꯅꯣꯡꯁꯨꯕ ꯋꯥꯈꯜꯒꯗꯤ ꯌꯥꯏꯍꯦ ꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯅꯣꯏ ꯑꯃꯗꯨꯔ ꯈꯜꯂꯨꯏꯅꯤ ꯑꯗꯣ ꯃꯁꯛꯁꯤꯗꯤ ꯈꯨꯐꯖ ꯑꯃ ꯇꯧꯏꯍꯦ ꯑꯩ ꯑꯗꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯏꯁ ꯃꯤꯅꯥꯏꯁꯤꯗ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯕ ꯍꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤꯗ ꯄꯥꯝꯒꯦ ꯅꯨꯡꯁꯤꯒꯦ ꯇꯧꯔꯛꯏꯕ ꯊꯥꯅꯤꯡꯗꯦ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯖꯗꯕꯗꯧꯅ ꯃꯤꯅꯥꯏꯁꯤꯗꯕꯨ ꯑꯗꯣ ꯃꯤꯅꯥꯏ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯍꯩꯅꯨ ꯅꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯊꯝ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯃꯤꯉꯣꯟꯗ ꯁꯤꯖꯤꯟꯅꯒꯅꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯕꯨꯡꯒꯨꯝꯕꯅꯦ ꯁꯤ ꯌꯥꯔꯦ ꯕꯦꯝ ꯏꯕꯨꯡꯒꯨꯝꯕ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯒꯦ ꯃꯤꯅꯥꯏꯗꯤꯅꯦ ꯃꯤꯅꯥꯏ ꯑꯗꯨꯝ ꯑꯣꯏꯔꯗꯧꯅꯤ ꯃꯉꯣꯟꯗ ꯃꯤꯅꯥꯏ ꯍꯥꯏꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯪꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯕꯦꯝ ꯑꯗꯣ ꯅꯪ ꯊꯦꯡꯉꯕꯣ ꯊꯦꯡꯗ꯭ꯔꯗꯤ ꯑꯁꯤꯒꯤ ꯄꯣꯠꯐꯝꯁꯤꯗ ꯀꯩꯅꯣ ꯈꯔ ꯆꯥꯔꯨꯁꯤꯗꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯅꯥꯇꯝꯐꯥꯅ ꯃꯇꯥ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯑꯆꯥ ꯑꯊꯛ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯨꯡꯗꯅ ꯋꯥꯡꯂꯦꯟꯁꯨ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯑꯗꯨꯒ ꯏꯟꯅꯔꯤ ꯅꯨꯡꯁꯤꯅ ꯏꯇꯥ ꯅꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯅꯕꯨꯡꯁꯦ ꯋꯥꯔꯝꯂꯅꯤ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯋꯥꯕꯁꯨ ꯃꯥꯜꯂꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒ ꯀꯩꯅꯣ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯃꯤꯟꯅꯁꯦ ꯀꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯁ ꯌꯥꯔꯦ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯃꯥꯏꯅ ꯑꯁ꯭ꯋꯥꯏꯗ ꯂꯦꯞꯄꯒ ꯂꯩꯖꯁꯅꯤ ꯅꯪ ꯁꯤ ꯄꯨꯔꯥ ꯀꯩꯅꯣꯃꯅꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯃꯇꯧꯁꯦ ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯐꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏ ꯅꯪ ꯀꯥꯏꯗꯅꯣꯃ ꯉꯥꯏꯍꯥꯛ ꯂꯩꯔꯨꯁꯣ ꯑꯩ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯀꯧꯔꯛꯀꯦ ꯆꯠꯂꯣ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ ꯀꯩꯅꯣ ꯅꯪꯅꯗꯤ ꯌꯥꯝ ꯅꯧ ꯐꯠꯇ꯭ꯔꯤꯗꯨꯕꯣ ꯀꯩꯅꯣꯕ ꯋꯥꯡꯂꯦꯟꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯂꯒ ꯁꯅꯥꯇꯝꯐꯥꯅ ꯃꯇꯥꯒ ꯑꯆꯥ ꯑꯊꯛ ꯆꯥꯔꯤꯕꯗꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯁꯅꯥꯇꯝꯐꯥꯒ ꯃꯇꯥ ꯅꯨꯡꯁꯤꯒꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯥꯔꯤ ꯊꯛꯂꯤꯉꯩ ꯅꯨꯄꯥ ꯈꯔꯁꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯩꯁ ꯀꯗꯥꯏꯗꯒꯤ ꯁꯛꯍꯦꯟꯕꯤ ꯂꯩꯔꯥꯡꯅꯣ ꯄꯣꯠꯐꯝꯁꯤꯗ ꯁꯥꯠꯂꯝꯂꯤꯁꯤꯕꯣ ꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯋꯥꯅꯤ ꯍꯣꯏꯅꯦ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯖꯩ ꯏꯁꯥꯕꯤ ꯅꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩꯈꯣꯏꯒ ꯈꯪꯅꯁꯤ ꯌꯥꯕ꯭ꯔꯣ ꯑꯥꯏ ꯈꯨꯝꯗꯕꯤꯒ ꯇꯧꯏꯅꯦ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯁꯅꯥꯇꯝꯐꯥ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯐꯝꯂꯤꯕꯗꯨꯒ ꯃꯌꯣꯛꯅꯅ ꯐꯝꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯇꯜꯂꯤꯕꯨ ꯅꯣꯏꯅꯤꯁꯦ ꯐꯖꯔꯤ ꯃꯇꯤꯛ ꯌꯥꯝ ꯄꯣꯡꯉꯤꯕꯣ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤꯒꯤ ꯃꯤꯁꯦ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯖꯥꯠꯂꯣ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯗꯨꯝ ꯑꯣꯏꯍꯜꯂꯗꯧ ꯑꯁꯨꯝꯅ
นุป้าสิงห์ดูนะลักนาบสิดาสนาตัมพามาดีสาวนิงละดูนะพุกเอากัดละกะเฮ้กะริสาเกนงอกสินาริบเนาะเฮาสกิมาตัมดานุปีลักนานี่โดนลักนาริบเนาะอีโบคารัมบะมีเนาะนั่นเองน้ำไม้ดูโบอีกไก่บักกับตะคังเดบระน่ะสักตาสิงดูกะไอ้ที่มารอลทอกตะบระคันละกะมารอลพาวดิทุอมนี่ฮะอะโดสักกี่วันดีทุ่มยาบันนี่อะดูนะไอ้คนยี่ครั้งนั้นสิไอ้น้องไม่ยอมปามไก่บะนั่งกี่ดอกไอ้บุปามบะอีบุงอันนังบุน่ะสักกะดอกมิงเสียเด็กกับแต่ยังจะจับนังกุมมาท่องมาลองคังเดบะมันนะไอ้บุปามีให้เป็นนัดติกหรอกนังกุมมีสิเนี่ยไอ้กิมีนายพอไอ้หนึ่งที่คังบะสักที่เปอร์เซ็นต์ตาขัดเยี่ยมสินุปิเสียยัยสมัยเนอสักยังมันนุปิสิไอ้เนปามสิสุนังเสียไอ้เนคุยเดบยาเจฮไอ้เนปามสบายดูเฮ้ทุเอนังสิเฮ้นังยามเห็นสิละกันเฮาสิไอ้เนมียามมังสิดาน้ำไม้ดูคุปักสิงทานดีทบสันนี่ปากข้างนั่นเลยสาบิเดอปามินุชีหายบกิบูมียามังเดอคุปักนัดทานี่ให้ดีท่าจงข้างเฮาเดสนาตัมพานะนุปาดูกิมาไม่ดาคุปักนัดทารักลำอาสมเนกตรกันนี่ให้ดีขันลุดบนะนุปาดูสูลักนาไว้ไกไว้ให้ขีบนี่อดูบุสนาตัมพานะเอาไว้กีมียามังเดคุปักนัดทารักปดุดานุปาดูมามินอีกานะสนาตัมพาได้ยิงลักลำดิลิบามียามาดูสูมาคอยเดลอยในยิงลักลำวังเลนสูมาตาวดูอูรดูนะมาคุดอดูนะมาไรบักตาท่าจินจะดูนะโอ้กรีมาสิกินุปีชินโตริชิวะนุปานะลักนาใหญ่นะบุคุปักนัดเดท่าจิเลวะนี่สนาตัมพามาคุดคุดมิสิงดูนะนุปาดูนะนังกุมบะมาท่องหุบตะบะเจ้าขัดตะบะมันลักนาบะปังยาดิยาบนุปีมันไรเสียอะตัวนุปีเดนังจะกัดนังนาบะยาระสูมาดูเอ็งอนตะยาเด็กข้างบะงั้นสินัดทาริคุปักตัวนับปุ่นสิกิเก้ามาตุ้งดานุปีเดลักนาจิงินมามังดาไอ้คุปักตัวนึงสิงไฮรัมดูนะสนาตัมพาปวดพม่าตุตะกิโทกีนุสีสูมาคุยนะอาซาทักตาวกิเซลปิรัมดูนะสนาตัมพากิมาตุ้งเดอินาคีอดูบนุปาดูดีมามิดข้านะสนาตัมพาได้ยิงดูนะไอ้บุสุกทีน่ะมีอามังดีไกบิบิบะดูบุดีนังคังนี่ดนะไฮดูนะนุปาดูมาตาวสิงดูกะลอยนะนะสนาตัมพาดาละมันคงยีคันละดูนะสนาตัมพากิตุ้งเดอินารักลำอาสมนะสนาตัมพามาดีวังเลนนะสมลักปนะคือกิมีลัดปะมีกยาสนะดับมาปาดูยาวรักลำมาปาดูยาวรักปะกะงั้นใส่ใครมาคุยกิตุงดาหลับอินรักปนุปาสิงดูนะมาคุยกิลำบิทัดลักลำนุปาดูนะสนาตัมพากิมังเดเล็บสิงดูนะนั่งไงก็ไกกิโนไอ้กิลำบิทัดดิเดไอ้กิคุปักสาวดูเปลี่ยนจีบเราอามุกสุสาไกายละนังมุมบีเปียเล่าบีมันเนอไอ้กิไม่ดิคุปักนัดถาดูเนอมีอามังเดอีกไกบีบกีนังบวยเนอนับปุ่นสิกิเก่าปุ่งงำลุยเดบปารามัดตัมบีกิให้เดเนอนังกิลำบิทัดลิบันงั้นสิดินังไอ้สิกันนังขังลังนุปีน่ะพาวริงสากิสาบดก็ได้พาวสากิให้มาทยิงบุตรอาศัยให้น่ะสนาตัมพากิคุดังดูดาตาไปรักลำเฮ้ใครนังตัวเสียไอ้คุดังสิทัดไอ้ยี่คุดังสิทัดให้ปะเนี่ยนังนัดทัดให้เด็กไอ้นัดทัดก็ได้บันนัดนังกุมีมันไอ้ยี่ไม่เด็กคุปอกนัดทักกี่บกิลมันงั้นสิดิคุมดันตัวไปวางเลนไอ้ยังไม่ยาวริบเสกริวินโอเคไอ้งั้นใส่เด็กยิงเงินสุ่มยิงมันยามทุนป้ายริบคุดังนัดทัดไอ้นัดพัฒนาให้เงินทัดดูก็ยามเลี้ยงมันพัมสเด็กสักก็นัดจะบดีก็ยันได้สาร์เว้ยนังนันพิสิกันนะมาพัมสเด็กนังดุมยามทุนสักแล้วดูนัดจะบดีนังเว้ยนัดได้สาร์ให้ดูนะนุปาดูนะทว่าซาดนะวังเลนบุอินทกละกะสนาตัมพากิมาขุดอดุไปดูนะสิงสนาตัมพามาสูนุปาดูกิมาดาวดูดาอากีบพาวรักลำอดุวังเลนนะนุปาดูกิมาขุดอดุตาพาดูนะกันนมุกทัดละกะสนาตัมพากิมาขุดขุดางอดุทัดขันลีโอ้นังเงินเงินฝันสิงนั่นเองดูเหรอที่นังหูจะพูดจะบ่ได้เจ้าแม่มาสิกินุปาสิตักตามที่ฟูดอดุนัดจะบดีมาสิไอ้แกนิงบ่ป้ามาเดิมไอ้ยัดไปยังปีดอาสมนาหายระบดาหลักมินนบนุปาดุกีมาเต้าสิงห์ดุนวังเลนบุพูรกิมาตากุมสังสิเลสนาตัมภากีนะวังเลนกิตุงเดโลเจนุปาสิงห์ดุนะวังเลนเดคุดทับหรักปะกะวังเลนนะมาคุยสิงห์ดุบุอามมัมตะโอยนพุทธรักลำนุปาสิงห์ดุนะมีสิงยามบะโอยบนะวังเลนมาคุยกันลำบากตัวบุตรคารวานถอยอดูมหักสูหันบะไลตนะนุปาสิงห์ดุกับพูนารมีใจรักอสิเดสนาตัมพานะคุปะนัทากีบนุปาดุนะสนาตัมพาบุพาดุนะลำบีนักันกีอาสวงบุมารักอดุเดสิงสินนบลักนรักลำบีทัดโอไอ้บุทัดโอตาวังเลนไอ้บุตะกันบิโอตาวังเลนสนาตัมพากีมานักแต่เส้นเกตวีอดุบุนุปาอามานะวังเลนบุพาดุนะธนามีวังเลนมามินอีกานะนุปาดุได้ยิงลักละกะนุปาดุมังกที่ซับละกะทางกัดละกะเลยไม่เดต้มทัดอดุบุนุปามานามุวังเลนกิมาไม่ได้กินนัดที่ลักลำมีอ
ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯃꯊꯕꯥꯛ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯍꯩꯖꯤꯟꯗꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯍꯟꯗꯤ ꯋꯥꯡꯂꯦꯟꯕꯨ ꯁꯅꯥꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯡꯂꯦꯟꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯅ ꯄꯨꯊꯔꯝꯂꯒ ꯁꯅꯥꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯇꯝꯐꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯉꯛꯁꯝ ꯃꯦꯠꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯀꯥꯎꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯐꯨꯔꯝꯂꯒ ꯋꯥꯡꯂꯦꯟꯅ ꯁꯅꯥꯇꯝꯐꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯅꯤ ꯑꯗꯨ ꯋꯥ ꯂꯥꯡ ꯀꯔꯤꯁꯨ ꯉꯥꯡꯅꯗꯦ ꯆꯠꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯝꯐꯥ ꯃꯥꯗꯤ ꯋꯥꯡꯂꯦꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯀꯟꯕꯤꯕꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯋꯥ ꯂꯥꯡ ꯉꯥꯡꯅꯗ ꯂꯥꯛꯄꯅ ꯃꯌꯨꯝꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯅ "ꯆꯜ, ꯅꯪꯒꯤ ꯄꯣꯠꯆꯩꯁꯦ ꯀꯥ ꯐꯥꯎꯕ ꯊꯥꯡꯖꯤꯟꯗꯣꯏꯔꯥ?" "ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯄꯨꯁꯤꯟꯈ꯭ꯔꯒꯦ." "ꯑꯗꯨꯗꯤ ꯁꯤꯗ ꯊꯅꯝꯂꯒꯦꯀꯣ" ꯍꯥꯏꯅ ꯄꯣꯠꯆꯩ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯃꯥꯡꯒꯣꯜꯒꯤ ꯈꯣꯡꯇꯦꯟꯗ ꯉꯥꯗꯨꯅ ꯊꯅꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯝꯐꯥꯅ ꯇꯍꯥ "ꯇꯥ ꯋꯥꯡꯂꯦꯟꯒꯤ ꯁꯣꯛꯂꯤꯕꯗꯣ ꯍꯤꯗꯥꯛ ꯍꯥꯞꯈꯤꯁꯦ." "ꯌꯥꯔꯅꯤꯗ." ꯑꯁꯤꯇꯃꯛ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯝꯐꯥꯅ ꯑꯃꯨꯛꯁꯨ ꯇꯥ "ꯋꯥꯡꯂꯦꯟ." "ꯀꯩ ꯍꯥꯏꯒꯦ?" "ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯇꯥ ꯋꯥꯡꯂꯦꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯅꯁꯥꯅ ꯇꯣꯟꯁꯤꯟꯖꯔꯤ." "ꯀꯔꯤꯒꯤ ꯂꯃꯟ?" "ꯁꯤꯗ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯏꯃꯨꯡꯁꯤꯅ ꯑꯩꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯄꯤꯕꯒꯤ ꯇꯧꯕꯤꯃꯜ ꯎꯠꯆꯕꯅꯤ꯫ ꯑꯗꯨ ꯏꯆꯜ, ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯑꯩꯒꯤꯁꯦ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯏꯆꯜꯗ ꯄꯥꯎꯇꯥꯛ ꯄꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯁꯨ ꯏꯁꯥꯅ ꯈꯪꯖꯩ꯫ ꯃꯤꯅꯥꯏ ꯑꯩꯅ ꯏꯆꯜꯗ ꯄꯥꯎꯇꯥꯛ ꯄꯤꯕꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯆꯜ ꯑꯃꯗ ꯐꯍꯟꯅꯤꯡꯕꯒꯤ, ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯈꯟꯕꯤꯌꯨ꯫ ꯏꯆꯜ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯗꯥꯛꯐꯝ ꯑꯃꯕꯨ ꯂꯩꯈ꯭ꯔꯕꯗꯤ ꯀꯣꯛꯄ ꯈꯛ ꯉꯝꯗꯕꯅꯤ꯫ ꯅꯍꯥꯛ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯅꯑꯣꯡ ꯅꯇꯧꯗꯣ ꯁꯦꯝꯗꯣꯛ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯅꯍꯥꯛꯅ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ, ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯨꯕꯗꯨꯗꯤ ꯁꯣꯏ꯫ ꯅꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯝꯂꯅꯤ꯫ ꯑꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯨꯝꯅ ꯇꯧꯒꯅꯨ꯫ ꯃꯤ ꯍꯥꯏꯁꯤꯃꯛꯇꯕꯨ ꯁꯛꯁꯨ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜꯂꯣꯟꯁꯨ ꯂꯣꯏꯅ ꯈꯦꯠꯅꯩ꯫ ꯅꯪꯒꯤ ꯅꯇꯧꯗ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯧꯗ ꯅꯪꯕꯨ ꯁꯤꯡꯗꯨꯅ ꯂꯩꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯄꯅꯤ꯫ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯂꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯛꯅꯕꯗꯣ ꯅꯪꯅ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯍꯥꯏꯔꯁꯨ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯨ꯫ ꯄꯥꯎꯈꯨꯝ ꯄꯤꯔꯨꯅꯨ꯫ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯆꯩꯌꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯂꯛꯅꯔꯤ ꯍꯥꯏꯕꯒꯤꯗꯃꯛ ꯈꯨꯠ ꯍꯦꯛꯇ ꯊꯥꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯁꯤ ꯅꯨꯄꯥꯅꯤ꯫ ꯃꯈꯣꯏꯒ ꯌꯦꯛꯅꯕ ꯊꯝꯕꯗ ꯃꯥꯡꯖꯗꯣꯏꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯅꯨꯄꯥꯒ ꯌꯦꯛꯅꯕ ꯊꯝꯒꯅꯨ꯫ ꯃꯇꯨꯡꯗꯤ ꯉꯁꯤ ꯇꯧꯔꯤꯕ ꯁꯨꯝꯅ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯇꯥꯅꯤꯡꯉꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯏꯆꯜꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯃꯤꯅꯥꯏꯅ ꯍꯥꯏꯕ ꯋꯥꯅꯤ ꯅꯋꯥ ꯂꯧꯗꯦ ꯈꯜꯂꯝꯂꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯜ, ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯅꯑꯣꯡ ꯅꯇꯧꯗꯣ ꯁꯦꯝꯗꯣꯛꯎ꯫ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯗꯨꯅ ꯋꯥꯡꯂꯦꯟ ꯁꯪꯒꯣꯜ ꯂꯩꯔꯤꯕꯗꯣꯝꯗ ꯆꯠꯈꯤ꯫ ꯁꯅꯥꯇꯝꯐꯥ ꯆꯠꯈ꯭ꯔꯤꯕ ꯋꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯩꯍꯥꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯝꯂꯒ ꯃꯥꯁꯨ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯃꯗꯣꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯤ ꯇꯥ ꯋꯥꯡꯂꯦꯟ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅ ꯇꯥꯊꯤ ꯁꯩꯗꯨꯅ, ꯍꯟꯊꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ, ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯇꯧꯕꯤꯈꯤꯕ ꯃꯍꯥꯛꯅ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯕꯀꯣ? ꯑꯁꯤ ꯈꯟꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯋꯥꯡꯂꯦꯟꯅ ꯁꯟꯒꯤ ꯁꯖꯤꯛ ꯀꯛꯂꯤꯕꯗꯨ ꯌꯦꯡꯏ꯫ ꯋꯥꯡꯂꯦꯟꯒꯤ ꯃꯥꯏꯊꯣꯡ ꯎꯔꯒ ꯁꯅꯥꯇꯝꯐꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯇꯅꯤꯛ ꯂꯥꯎꯖꯩ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯅꯥꯇꯝꯐꯥꯒꯤ ꯊꯃꯣꯏꯗ ꯋꯥꯡꯂꯦꯟꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯈꯤꯕꯒꯨꯝ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯇꯝꯐꯥ ꯋꯥꯡꯂꯦꯟꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯖꯗꯨꯅ "ꯑꯩꯒꯤ ꯏꯐꯝꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯥ ꯋꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤꯁꯦ ꯇꯥ ꯋꯥꯡꯂꯦꯟꯒꯤ ꯃꯥꯏꯊꯣꯡꯇꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯅꯤꯡꯏ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯈꯤꯕ ꯅꯇꯧ ꯑꯗꯨꯅ ꯑꯩꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯋꯥꯡꯂꯦꯟꯗ ꯌꯦꯡꯖꯩ꯫ ꯋꯥꯡꯂꯦꯟꯁꯨ ꯁꯖꯤꯛ ꯀꯛꯅ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯠ ꯆꯥꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗ ꯁꯅꯥꯇꯝꯐꯥ ꯏꯀꯥꯏꯅ ꯐꯠ ꯊꯣꯡꯅꯥꯎ ꯃꯔꯨꯝ ꯑꯗꯨꯗ ꯂꯣꯠꯈꯤ꯫ ꯋꯥꯡꯂꯦꯟꯗꯤ ꯁꯅꯥꯇꯝꯐꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ "ꯀꯩꯅꯣ ꯁꯤ ꯍꯤꯡꯆꯥꯕꯤ ꯈꯣꯠꯆꯥꯕꯤꯁꯤꯅ ꯑꯩꯉꯣꯟꯗꯒ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯅꯠꯇꯦ, ꯃꯥꯏꯁꯤꯕꯨ ꯑꯩꯅ ꯉꯁꯥꯏ ꯂꯤꯆꯠ ꯁꯥꯖꯠ ꯁꯦꯝꯗꯣꯛꯎ ꯀꯥꯏꯅ ꯍꯥꯏꯕꯗꯨꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯃꯕꯨꯡ ꯍꯥꯃꯦꯡ ꯃꯥꯟꯕ, ꯑꯗꯨꯁꯨ ꯍꯥꯃꯦꯡ ꯑꯅꯥꯕ ꯃꯥꯟꯕꯁꯤꯡꯗꯨꯗ
ꯍꯥꯏꯗꯣꯛꯑꯒ ꯑꯩꯕꯨ ꯐꯨꯍꯟꯒꯦ ꯀꯥꯏꯅ ꯈꯜꯂꯤꯖꯥꯠꯂꯣ ꯑꯁ ꯇꯜꯂꯧꯔꯤꯗꯧ ꯊꯣꯛꯅ ꯑꯩꯁꯨ ꯀꯔꯤꯅꯣꯒ ꯍꯥꯏꯔꯨꯕꯅꯣ ꯈꯪꯗꯦ ꯃꯔꯦꯝꯕꯤꯒ ꯍꯥꯏꯖꯔꯒꯦ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯐꯗꯧ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯅꯥꯇꯝꯐꯥꯅ ꯋꯥꯡꯂꯦꯟꯕꯨ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯟꯅ ꯋꯥꯡꯂꯦꯟ ꯃꯥꯕꯨ ꯇꯥꯊꯤ ꯆꯩꯗꯣꯏꯗ ꯇꯧꯔꯒ ꯂꯩꯔꯝꯕꯤ ꯁꯅꯥꯇꯝꯐꯥꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯡꯂꯦꯟ ꯃꯥꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯋꯥꯡꯂꯦꯟ ꯃꯥꯇꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯇꯝ ꯄꯨꯝꯕꯗ ꯁꯅꯥꯇꯝꯐꯥꯅ ꯋꯥꯡꯂꯦꯟꯒꯗ ꯅꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯁꯅꯥꯇꯝꯐꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯋꯥꯡꯂꯦꯟꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯉꯁꯤꯁꯨ ꯁꯅꯥꯇꯝꯐꯥ ꯋꯥꯡꯂꯦꯟꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯊꯥ ꯋꯥꯡꯂꯦꯟ ꯂꯥꯛꯏ ꯀꯔꯝꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯒꯤ ꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯊꯥ ꯋꯥꯡꯂꯦꯟ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯍꯧ ꯇꯥꯏ ꯀꯩ ꯍꯥꯏꯒꯦ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯁꯨꯝ ꯀꯧꯕꯅꯤ ꯑꯗꯣ ꯊꯥ ꯋꯥꯡꯂꯦꯟ ꯅꯪ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯕꯗ ꯋꯥꯗ꯭ꯔꯣ ꯊꯕꯛ ꯁꯨꯔꯒꯕꯨ ꯋꯥꯗꯦ ꯍꯥꯏꯕ ꯋꯥꯈ꯭ꯔꯖꯥꯠꯅꯤꯗ ꯏꯆꯟ ꯑꯗꯨꯗꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯄꯣꯊꯥꯋꯣ ꯑꯩꯒ ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯁꯥꯁꯦꯕ ꯀꯩ ꯋꯥꯔꯤꯅꯣ ꯊꯕꯛ ꯁꯨꯅ ꯑꯗꯨꯝ ꯁꯥꯁꯦ ꯊꯕꯛ ꯁꯨꯅ ꯁꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯉꯥꯏꯍꯥꯛ ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯦꯞꯄꯣ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯦ ꯋꯥꯡꯂꯦꯟꯁꯨ ꯇꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯔꯨꯔꯒ ꯃꯥꯕꯨ ꯑꯃꯨꯛ ꯇꯥꯊꯤ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯁꯅꯥꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯀꯩ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯁꯦ ꯍꯥꯏꯗꯨꯕꯤ ꯏꯆꯟ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯗ ꯇꯥ ꯋꯥꯡꯂꯦꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ ꯀꯩꯕꯅꯣ ꯀꯩꯅꯣꯅꯦ ꯇꯥ ꯋꯥꯡꯂꯦꯟꯒꯤ ꯈꯪꯅꯖꯕꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯖꯕꯤ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ ꯀꯩꯗꯩꯅꯣꯗ ꯂꯩꯇꯦ ꯋꯥꯡꯂꯦꯟꯅ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯤ ꯂꯩꯇꯦꯒ ꯍꯥꯏꯕꯗꯨꯗ ꯁꯅꯥꯇꯝꯐꯥ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯀꯩꯒꯤ ꯂꯩꯇ꯭ꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥ ꯋꯥꯡꯂꯦꯟꯗꯤ ꯅꯁꯛ ꯅꯇꯧꯁꯨ ꯐꯖꯩ ꯅꯨꯄꯤꯅꯁꯨ ꯌꯥꯝꯅ ꯉꯥꯎꯅꯔꯝꯒꯅꯤ ꯑꯗꯨꯒ ꯈꯪꯅ ꯆꯥꯟꯅꯕꯤ ꯂꯩꯇꯦ ꯍꯥꯏꯗꯨꯕꯨ ꯑꯩꯗꯤ ꯊꯥꯖꯗꯦꯗ ꯑꯁꯦꯡꯕ ꯂꯩꯇꯦꯗ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯏꯃꯥꯒꯤ ꯑꯅꯥ ꯂꯥꯌꯦꯡ ꯇꯧꯔꯤꯉꯩ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜꯒ ꯑꯩꯉꯣꯟꯗ ꯑꯝꯇ ꯆꯪꯗꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯨꯡꯁꯤꯅꯕ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯊꯝꯕꯁꯨ ꯄꯥꯝꯗꯦ ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯕ ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯃꯤ ꯊꯝꯂꯒ ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯒ ꯋꯥꯅꯕꯅꯤ ꯑꯩꯅ ꯃꯅꯤꯡꯁꯨ ꯊꯨꯡꯍꯟꯕꯤꯕ ꯉꯝꯃꯣꯏ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯉꯥꯛꯇꯅꯤ ꯂꯥꯏꯔꯕ ꯏꯁꯥ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯂꯥꯏꯔꯔꯦ ꯏꯁꯥ ꯃꯇꯤꯛ ꯆꯥꯗꯦꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗ ꯑꯗꯨꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯔꯨꯅꯣ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯩꯕꯣ ꯀꯩꯁꯨꯝ ꯅꯠꯇꯦ ꯑꯗꯣ ꯇꯥ ꯋꯥꯡꯂꯦꯟꯗꯤ ꯀꯔꯝꯕ ꯅꯨꯄꯤ ꯃꯈꯜ ꯄꯥꯝꯃꯤ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯁꯨ ꯁꯨꯝ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯈꯜꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯨꯅ ꯀꯔꯝꯕ ꯍꯥꯏꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯃꯁꯛ ꯐꯖꯕ ꯁꯦꯜ ꯄꯥꯏꯕ ꯀꯥꯏꯗꯨꯗꯤ ꯀꯌꯥ ꯊꯣꯏꯅ ꯈꯟꯗꯦꯗ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯈꯜꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕ ꯏꯪ ꯇꯞꯆꯕ ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕꯤ ꯅꯨꯄꯤ ꯃꯈꯜ ꯑꯣꯏꯅ ꯄꯥꯝꯃꯤ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯅꯕ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯃꯈꯜꯗꯣ ꯑꯩ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒꯦ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯃꯃꯥꯏꯒꯁꯦ ꯅꯛꯀꯟꯅ ꯂꯩꯊꯣꯛꯂꯒ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤꯁꯤꯕꯣ ꯅꯠꯇꯦ ꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯑꯗꯣ ꯇꯥ ꯋꯥꯡꯂꯦꯟꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡꯁꯦ ꯀꯩ ꯏꯟꯁꯥꯡꯅꯣ ꯑꯩꯗꯤ ꯏꯔꯣꯝꯕ ꯄꯥꯝꯃꯤ ꯑꯣ ꯑꯗꯨꯒ ꯄꯥꯝꯖꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯄꯥꯝꯖꯕ ꯂꯩꯗꯤ ꯇꯈꯦꯜꯂꯩ ꯄꯥꯝꯖꯕ ꯁꯥꯗꯤ ꯍꯧꯗꯣꯡ ꯍꯩꯃꯥ ꯑꯗꯨꯗꯤ ꯑꯩꯒ ꯃꯥꯟꯅꯔꯤ ꯅꯪꯁꯦ ꯑꯩꯒ ꯋꯥꯈꯜ ꯌꯥꯝ ꯆꯥꯟꯅꯩ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡꯁꯦ ꯑꯩꯒ ꯂꯣꯏꯅ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯤꯁꯦ ꯋꯥꯈꯜꯒꯗꯤ ꯌꯥꯝ ꯃꯥꯟꯅꯕ ꯖꯥꯠꯅꯤ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏꯅꯤ ꯋꯥꯈꯜ ꯃꯥꯟꯅꯕꯁꯦ ꯏꯕꯥꯅꯤ ꯋꯥꯈꯜ ꯃꯥꯟꯅꯔꯒ ꯀꯩꯒꯤ ꯍꯔꯥꯎꯔꯤꯕ ꯅꯪꯗꯤ ꯍꯣ ꯃꯔꯝ ꯂꯩ ꯇꯥ ꯋꯥꯡꯂꯦꯟꯅ ꯈꯪꯉꯣꯏ ꯑꯗꯣ ꯇꯥ ꯋꯥꯡꯂꯦꯟ ꯑꯩ ꯇꯥ ꯋꯥꯡꯂꯦꯟꯗ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩꯀꯣ ꯅꯪꯅ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩꯌꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯍꯥꯏꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯕꯣ ꯍꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯒꯦ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯇꯝꯐꯥ ꯄꯨꯛ ꯍꯧꯒꯠꯂꯒ ꯏꯀꯥꯏꯅ ꯆꯦꯟꯈꯤ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥ ꯋꯥꯡꯂꯦꯟꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯐꯥꯎꯖꯤꯜꯂꯅꯤ ꯄꯣꯞ ꯂꯥꯎꯅ ꯆꯥꯅꯤꯀꯣ ꯑꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕ ꯇꯧꯗ マꯁꯨ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯇꯝꯐꯥ ꯋꯥꯡꯂꯦꯟꯅ ꯉꯔꯥꯡ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛꯀ ꯁꯦꯠꯇꯨꯅ ꯇꯈꯦꯜꯂꯩ ꯅꯥꯆꯣꯡꯒ ꯆꯤꯟꯗꯨꯅ ꯋꯥꯡꯂꯦꯟꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯀꯦ ꯈꯟꯅ ꯋꯥꯡꯂꯦꯟꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯂꯥꯛꯇꯦ ꯁꯤ ꯅꯨꯄꯥꯁꯤꯁꯨ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ ꯈꯪꯗꯦ ꯀꯣꯛ ꯂꯥꯛꯈꯤꯗꯦ ꯑꯁꯤ ꯈꯟꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯋꯥꯡꯂꯦꯟꯁꯨ ꯂꯥꯛꯂꯝꯃꯤ ꯋꯥꯡꯂꯦꯟ ꯂꯥꯛꯄ ꯎꯕꯗ ꯁꯅꯥꯇꯝꯐꯥ
masam kado nanthaduna momon ka noktana lay. Adubo Wanglin di sana tamphada hanna phau yenglamdana changki. Ai michi na phau yengamde ne haina di mani yengakna ba kaina ngasai dagi mabula ko wa nangai raga tawanglen ko reason kaigino nang ngon yengamdana changtri di nang na yengakna ba nang na phase hairakna ba na aina kiraga nang na pamso masugi phani ka setana nang na pamse ba leiga se na som sindana tawrishi udra. Wanglin di sana tamphagi mataududa tingak maingak nana kumpham khangdana leiram aisi phazadra phazai gainaga amta hairoidra ha phazai yam phazai asenkira haiduna igaiba khangba oina makut anido paisinaduna masaka do haiduna lei oh hoi asenkini adudi ayam harawe tunglomdagi mabung atombana hey minai masa nang adu kaidorigi tabak suba la ayaradi kok nasagi na thoktoruba yadro thengli kai laga swaida muk leptan leidu kaigino ha nang ko na thong masak khangdabra haibune tabak su phangjaroi sani he na thibung sarai hiningdrabadi na thong masak khangna to minai masa. Wanglin kari sukhumda tumin changki tamphana thadwa kaina mingonda dumaina haiduba yumsigi tabak su mini haiduna bu adum thoi usitana ngangsakliba kaigino mahak su miyoibani ikaiba phauribani miyoiba moirabadi tatwan mi mabui kai khumnaba tamsi aikhoigi tabak su mini haina adumna han thabu ngangangano matung manaudi adugumba khondo sijinabigan haiduna sana tampha phet haidoktuna imumda sangki e kaino ai sana bisina ingondaga mi moiradi mi mabui kai khumnaba tamsi kain hairamisina ati mana minai na haibdi yarga ina haibdi mana so em sawi sibu kari khangdrena aigi sana bisi hadakti hanaga manadaba mawng mi tokto somda sana tampha Wanglin gi manakta lagtuna tawanglen aikoi tato na husik haibado saugano ko saudi desa mapuna minai da ngangbabu kaigi saudino aidi nungdigi sikuma wahai watase tamandana kemta bu khandreda tawanglen na kemta khandrasu aidi tawanglen da asumna ngangbase nungaite hoi ai sumatam amada tawanglen gi mafamda asiguma wahai wata sizinarami ado hausikti ai aduguma wahai ado sizinararoi aida natana imungi mi amatana tawanglen da phazadaba wahai wata sizinaba aina yararoi adudi gaigino miyoiba ma oina miyoiba mabu ikai khumnaba pambagi ngasidi zalnangse wakal yam tarami tada yadraba adugini sidagiri aise wakal tabi ingtapi uksil saubi afaba nupi ma oiradabane asumna matamdi asum hauki sana tampha amadi Wanglin su karisu koinaba tawdana loina tinab hauraklammi sana tampha gi matau kayana Wanglin su sana tampha bu nungsiba phauraklammi adubu makoi anigi marakta lainariba laira ina khunbagi pal aduna maram oiraga Wanglin mahakna sana tampha bu phana nungsirasu matik mapa sade thak manadi khanduna magi nungsibadu maka phonglamte adubu sana tampha mahakti Wanglin bu thamoi sengna nungsirubana ikai ki pumba thadokuna magi thamoi gi wa pumba Wanglin da haizaram adubu ahan badadi Wanglin na yaramte adubu thamoi yama palubana nungsibi mahaki nungsiba adubu latna bangamdraduna makoi ani thamoi yanaduna nungsinaraklami makoi ani gi marakta lainariba mari ado sana tampha gi imung manungna khajik chingnaba hauraklam nongmagi numitni sana tampha amadi Wanglin wari tauri khangdisana nangagi marise noigi halamana khanglaklabadi yarakani haiba I thazadi amarom na nangdi nungai yai phaba ina kara khunbai mungi masani aduga ina lairabi lukhrabi masani nangagi marakta lariba thakse yamna khenakri nusibadabu laira ina khunma haiba ma leibrane marudi thamoi ani yanabaduni ngasi lairare haina khunsi supa lairani haiba leite adamnu wakal son thaganu ta Wanglin aigi imung manungna yadrabasu aigi damak khunsi supa thangna phana ta Wanglin na lepi aisu ta Wanglin gi damak khunsi supa lepsage taseng naidi ta Wanglin yauduna hingba ngamoi lamhenbi aigi thamoi sina ta Wanglin bu yamna nungsiruri karigumba ta Wanglin ga aiga kainaba thoklaba ai tasengna angaubi haidu oigani asi haina sana tampha tapna pirang sintharaklammi angaubi kaigino nangna kaplibudu kapkunuse adumna tawgon nangi mitki pido ayeng mangamte
ꯈꯪꯗꯦ ꯇꯥꯋꯥꯡꯂꯦꯟ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯆꯤꯡꯅꯩ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯇꯣꯏꯅꯣ ꯀꯅꯥ ꯈꯪꯅꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯪꯅ ꯂꯥꯞꯊꯣꯛꯈ꯭ꯔꯗꯤ ꯏꯁ ꯑꯗꯨꯒꯤꯕꯨ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯁꯨ ꯅꯪꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯅꯍꯥꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯒꯅꯤ ꯑꯩꯁꯨ ꯅꯍꯥꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯈꯪꯂꯕ꯭ꯔꯣ ꯑꯉꯥꯎꯕꯤ ꯑꯣ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯆꯨꯝꯂꯤꯗꯅ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯑꯄꯪꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯂꯤ ꯋꯥ ꯑꯣꯏꯔꯦ ꯍꯩ ꯏꯄꯥꯒꯤ ꯌꯥꯏꯃ ꯑꯇꯣꯝꯕ ꯃꯁꯤꯒꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯃꯤꯅꯥꯏ ꯃꯆꯥꯁꯤ ꯐꯨꯗꯠꯂꯣꯏ ꯍꯦ ꯃꯥꯒꯨꯝꯕ ꯃꯤꯅꯥꯏ ꯃꯆꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯪꯒꯁꯨ ꯃꯪꯖꯕ ꯁꯥꯔꯗꯅ ꯂꯝꯍꯦꯟꯕ ꯃꯤꯅꯥꯏꯁꯦ ꯁꯔꯨ ꯁꯔꯥꯡ ꯇꯦꯛꯅꯕ ꯐꯨ ꯃꯄꯥꯅ ꯁꯨꯝꯅ ꯍꯥꯏꯔꯕꯗ ꯌꯥꯏꯃꯒ ꯑꯇꯣꯝꯕꯒꯅ ꯋꯥꯡꯂꯦꯟꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯊꯥꯖꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯋꯥꯡꯂꯦꯟ ꯃꯈꯨꯠ ꯀꯔꯤꯁꯨ ꯍꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯩ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯝꯐꯥ ꯄꯥꯈꯠꯅ ꯇꯥꯇꯣꯟ ꯇꯌꯥꯏ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯐꯕ ꯇꯥꯇꯣꯟꯒ ꯇꯌꯥꯏ ꯑꯁꯦ ꯑꯝꯇ ꯈꯥꯝꯗꯣꯛꯄꯤꯌꯨ ꯐꯨꯔꯤꯕꯁꯦ ꯑꯝꯇ ꯂꯦꯞꯍꯟꯕꯤꯌꯨ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯉꯧ ꯇꯥꯗꯦ ꯃꯃꯤꯠ ꯏ ꯀꯥꯅ ꯂꯦꯞꯇꯨꯅ ꯂꯩ ꯐꯕ ꯃꯥꯕꯨ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯍꯟꯕꯤꯌꯨ ꯃꯥꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯃꯥꯕꯨ ꯀꯔꯤꯒꯤ ꯐꯨꯔꯤꯕꯅꯣ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯅꯆꯥꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯍꯟꯕꯤꯌꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯍꯠꯂꯛꯂꯝꯃꯤ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯁꯤꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕꯒꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤꯁꯨ ꯊꯤꯛ ꯅꯦꯝꯕꯅ ꯊꯥꯛ ꯋꯥꯡꯕ ꯄꯥꯝꯂꯕꯗꯤ ꯆꯩ ꯆꯥꯖꯕ ꯇꯥꯕꯅꯤ ꯈꯌꯥꯛꯅ ꯐꯨꯖꯤꯜꯂꯨ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯃꯆꯥꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯅꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯗꯅꯕꯅꯦ ꯄꯔꯥ ꯇꯝꯕꯤꯌꯨ ꯁꯅꯥꯇꯝꯐꯥ ꯃꯥꯅ ꯋꯥꯡꯂꯦꯟꯕꯨ ꯐꯨꯕꯤꯗꯅꯕ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯔꯝꯗꯦ ꯋꯥꯡꯂꯦꯟ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯏꯈꯦꯡꯇꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯝꯐꯥ ꯄꯥꯈꯠꯅ ꯀꯞꯇꯨꯅ ꯃꯕꯨꯡ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯕꯨꯡ ꯑꯍꯜ ꯑꯆꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯡꯂꯦꯟꯕꯨ ꯐꯨꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯏ ꯀꯩꯅꯣ ꯌꯥꯏꯃ ꯑꯇꯣꯝꯕ ꯅꯣꯏꯅꯤ ꯇꯧꯏꯁꯤꯕꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨꯕꯣ ꯅꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯌꯥꯏꯃꯅ ꯑꯖꯥꯎ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯇꯨꯅ ꯅꯨꯡꯁꯤ ꯀꯥꯏꯍꯧꯔꯝꯂꯤꯕꯅꯤ ꯀꯔꯤꯕ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯜ ꯊꯣꯏꯕꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯋꯥꯡꯂꯦꯟꯕꯨ ꯑꯃꯨꯛ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯅꯊꯤꯕꯣꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯍꯟꯗꯨꯅ ꯅꯊꯤꯕꯣꯡ ꯆꯥꯎ ꯐꯪꯅꯕ ꯁꯤꯟꯕꯤꯔꯒ ꯅꯪꯒꯨꯝꯕ ꯃꯤꯅꯥꯏ ꯃꯆꯥ ꯄꯤꯇꯠ ꯄꯥꯇꯠꯄ ꯑꯃꯅ ꯑꯩꯒꯤ ꯏꯆꯜꯗ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯂꯝꯃꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯒ ꯃꯉꯛꯁꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯇꯪ ꯏꯜꯂꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯄ ꯌꯥꯔꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯏꯆꯜꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯂꯕ ꯅꯪ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯍꯩ ꯃꯃꯥ ꯂꯝꯍꯦꯟꯕꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯅꯥꯇꯝꯐꯥꯕꯨ ꯋꯥꯡꯂꯦꯟꯒ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯂꯩꯅꯗꯅꯕ ꯍꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯜꯂꯝꯗꯦ ꯑꯗꯨꯕꯨ ꯁꯅꯥꯇꯝꯐꯥ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ ꯁꯅꯥꯇꯝꯐꯥ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯇꯨꯝꯅꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ ꯋꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯇꯥꯋꯥꯡꯂꯦꯟ ꯑꯩꯅꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯇꯥꯋꯥꯡꯂꯦꯟ ꯋꯥꯡꯂꯦꯟꯁꯨ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯝꯕꯅꯤ ꯁꯅꯥꯇꯝꯐꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯄꯟꯊꯕ ꯇꯧꯗ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯁꯅꯥ ꯇꯥꯋꯥꯡꯂꯦꯟ ꯑꯩꯈꯣꯏꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯅꯣꯅꯦ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯋꯥꯡꯂꯦꯟꯅ ꯁꯅꯥꯇꯝꯐꯥꯕꯨ ꯃꯃꯥꯗ ꯃꯁꯛ ꯇꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯖꯔꯝꯃꯤ ꯏꯃꯥ ꯅꯃꯧꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯏꯈꯣꯡꯗ ꯊꯣꯡꯅ ꯂꯥꯛꯂꯕ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯏꯃꯥ ꯏꯕꯦꯝꯃ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯅ ꯏꯆꯥ ꯏꯃꯧꯕꯨ ꯊꯝꯕꯒꯤ ꯏꯇꯤꯛ ꯂꯩꯇꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯈꯨꯗꯛ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯏꯃꯥꯒꯤ ꯋꯥꯡꯂꯦꯟ ꯏꯃꯧꯁꯤ ꯄꯨꯗꯨꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯣ ꯏꯃꯥꯗꯤ ꯀꯝꯗꯧꯕ ꯀꯔꯝꯅ ꯏꯃꯥꯕꯨ ꯊꯅꯝꯂꯒ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯏꯆꯥ ꯏꯃꯧꯒꯤ ꯄꯟꯊꯨꯡ ꯌꯧꯕꯗꯨꯅ ꯃꯔꯨꯅꯤ
ꯃꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯕꯗ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯁꯅꯥꯇꯝꯐꯥꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯔꯝꯃꯤ꯫ ꯃꯃꯥꯅꯁꯨ ꯅꯨꯡꯁꯤꯅ ꯃꯆꯥ ꯃꯃꯧꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯆꯥꯅ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯈꯤꯒꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯏꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯏꯃꯥ ꯉꯥꯏꯔꯝꯒꯦ꯫ ꯆꯠꯅꯕ ꯇꯧꯔꯣ, ꯅꯈꯣꯏꯅꯤꯁꯨ ꯀꯨꯏꯅ ꯄꯟꯊꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯂꯛ ꯑꯗꯨꯗ ꯋꯥꯡꯂꯦꯟꯅ ꯁꯅꯥꯇꯝꯐꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯆꯥꯅ ꯊꯣꯡꯒꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ, ꯏꯁ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯤꯕꯁꯤꯅ? ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯕు ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯈꯨꯠꯁꯥ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯣꯝꯗ ꯁꯅꯥꯇꯝꯐꯥ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯑꯅꯤ ꯑꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯁꯅꯥꯇꯝꯐꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯑꯍꯨꯝ ꯎꯕꯗ ꯁꯅꯥꯇꯝꯐꯥ ꯄꯥꯈꯠꯅ ꯋꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯁꯅꯥꯇꯝꯐꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯝꯀꯦꯠꯄꯤ, ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯅꯪ ꯂꯥꯎ, ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯁꯤ꯫ ꯑꯩ ꯌꯨꯝꯗ ꯆꯠꯄ ꯉꯝꯂꯣꯏ ꯄꯥꯄꯥ꯫ ꯀꯔꯤ ꯉꯝꯗꯕ? ꯂꯥꯎ ꯍꯥꯏꯗꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯏ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯁꯅꯥꯇꯝꯐꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯉꯧ ꯁꯥꯎꯅ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯞꯐꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯡꯂꯦꯟꯕꯨ ꯆꯤꯡꯊꯣꯛꯂꯒ ꯅꯦꯠꯄ ꯀꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯊꯧꯅꯥ ꯐꯅ ꯁꯅꯥꯇꯝꯐꯥꯒꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯆꯧꯕꯅ ꯊꯥꯡꯅ ꯋꯥꯡꯂꯦꯟꯒꯤ ꯄꯨꯛꯆꯦꯞ ꯑꯗꯨꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯃꯒ ꯇꯣꯝꯕꯒꯅ ꯋꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯑꯆꯧꯕꯅ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯈꯪꯕ꯭ꯔꯥ ꯃꯤꯅꯥꯏ ꯃꯆꯥ, ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯇꯤꯛꯅꯕ ꯆꯥꯗꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯅꯪꯒꯤ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯅꯊꯣꯏꯗ ꯃꯥꯡꯕ ꯇꯥꯕꯅꯤ꯫ ꯏꯄꯥꯒꯤ ꯆꯧꯕ ꯍꯥꯠꯇꯣ ꯃꯗꯨꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯤꯅꯥꯏ ꯃꯆꯥꯗꯣ꯫ ꯇꯥꯆꯧ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯑꯆꯧꯕꯅ ꯋꯥꯡꯂꯦꯟꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯇꯋꯥꯡꯂꯦꯟ! ꯋꯥꯡꯂꯦꯟꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅ ꯌꯧꯔꯛꯂꯕꯗ ꯋꯥꯡꯂꯦꯟ ꯁꯅꯥꯇꯝꯐꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯁꯅꯥꯇꯝꯐꯥ ꯃꯥꯁꯨ ꯃꯥꯕꯨ ꯐꯥꯔꯤꯕ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯒ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯋꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯍꯧꯒꯠꯂꯣꯁꯦ! ꯅꯪꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯀꯅꯥꯅꯁꯨ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯁꯤ ꯍꯥꯏꯕ ꯇꯥꯏ꯫ ꯁꯦ, ꯍꯧꯒꯠꯂꯣ ꯇꯋꯥꯡꯂꯦꯟ, ꯁꯦ ꯍꯧꯒꯠꯂꯣ! ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯗ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ? ꯁꯦ ꯍꯧꯒꯠꯂꯣ ꯇꯋꯥꯡꯂꯦꯟ, ꯍꯧꯒꯠꯂꯣ! ꯃꯪꯂꯥꯟꯗ ꯀꯞꯂꯝꯕ ꯁꯅꯥꯇꯝꯐꯥ ꯇꯥꯏꯕꯪ ꯐꯥꯎꯅ ꯍꯤꯛ ꯍꯤꯛ ꯋꯥꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯅꯥꯇꯝꯐꯥꯕꯨ ꯃꯥꯒꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯈꯪꯅ ꯑꯣꯠꯄꯤꯕꯅꯤ꯫ ꯃꯆꯥꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯄꯗꯨꯗ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯆꯥ ꯅꯣꯝꯗꯨꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯤꯒꯦ ꯏꯆꯥꯕꯨ? ꯁꯤ ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯏꯃꯥꯒꯤ ꯊꯣꯏꯕꯤ! ꯇꯋꯥꯡꯂꯦꯟꯗꯣ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯄꯤꯔꯤꯕ ꯑꯩꯒꯤ ꯇꯋꯥꯡꯂꯦꯟꯗꯣ ꯃꯆꯥꯗꯒꯤ ꯏꯈꯦꯡ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯔꯤ꯫ ꯃꯥ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯃꯥ ꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯑꯉꯧ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯃꯥꯅ ꯁꯅꯥꯇꯝꯐꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯏꯆꯥꯒꯤ ꯇꯋꯥꯡꯂꯦꯟꯗꯣ ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯆꯥꯒꯤ ꯃꯪꯗ ꯄꯪꯎ ꯎꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯪꯍꯥ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ꯫ ꯀꯔꯤꯒꯤ ꯃꯪꯗ ꯑꯗꯨꯝꯅ ꯇꯧꯔꯝꯃꯤ ꯍꯥꯏꯗꯅ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨꯁꯦ꯫ ꯏꯆꯥꯒꯤ ꯇꯋꯥꯡꯂꯦꯟꯗꯣ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ꯫ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪꯂꯣ? ꯃꯥꯅꯤ, ꯃꯪꯅꯤ꯫ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯗꯨꯗꯤ꯫ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯞꯄꯤꯅꯤꯅꯦ꯫ ꯀꯩꯅꯣ ꯃꯁꯤ ꯍꯅꯨꯕꯁꯤꯅ ꯑꯃꯨꯛ ꯀꯞꯄꯤꯁꯤꯅ? ꯃꯇꯨ ꯁꯤꯔꯕꯣ? ꯍꯦ, ꯀꯞꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ꯫ ꯀꯞꯄꯤꯅꯤ ꯀꯥꯏꯅ ꯏꯊꯤ ꯌꯦꯡꯅꯤꯡꯗꯦ, ꯀꯞꯀꯅꯣ꯫ ꯍꯩ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯄꯥꯕꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯨ꯫ ꯍꯩꯃꯥ, ꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯄꯥꯕꯗꯨꯔꯣ? ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ? ꯅꯪꯒꯤ ꯏꯃꯥꯅꯤ꯫ ꯏꯃꯥꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯗꯨꯗꯤꯅꯤ ꯏꯃꯥ, ꯑꯩ ꯇꯨꯝꯃꯒꯦ꯫ ꯇꯋꯥꯡꯂꯦꯟ ꯂꯥꯛꯑꯗꯤꯅꯦ ꯑꯩꯕꯨ ꯍꯧꯗꯣꯔꯛꯎꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯃꯦꯍꯦ ꯍꯥꯏꯗꯨꯅ ꯁꯅꯥꯇꯝꯐꯥ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯪꯂꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯋꯥꯡꯂꯦꯟ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯊꯈꯤ ꯃꯦꯂꯩ ꯇꯞꯅ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯊꯛꯇ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ
ꯏꯁꯥꯒꯤ ꯃꯐꯝꯗꯒꯤ ꯃꯥꯡꯍꯟꯕꯤꯕ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯊꯦꯟꯃꯟꯈꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯟꯊꯍꯧꯗꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯦ꯫ ꯑꯉꯥꯎꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯏꯆꯥ ꯑꯁꯤꯗ ꯐꯪꯂꯦ꯫ ꯆꯨꯝꯃꯤ ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜ ꯑꯗꯨꯅ ꯉꯁꯤ ꯏꯆꯥꯒꯤ ꯐꯤꯕꯝꯅ ꯑꯁꯤ ꯌꯧꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯋꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯗꯕ ꯑꯩ ꯍꯧꯖꯤꯛꯇꯗ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯅꯪꯗ ꯅꯠꯇꯦꯅꯦ ꯃꯃꯥ, ꯑꯩꯁꯨꯅꯤ꯫ ꯏꯆꯥꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯀꯥꯏꯔꯤꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯃꯦꯂꯩ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯤ ꯂꯥꯏꯅ ꯍꯦꯛ ꯃꯥꯡꯉꯤꯗꯀꯣ꯫ ꯄꯨꯝꯅꯃꯛ ꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯋꯥꯈꯜ ꯊꯦꯟꯕ, ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟ ꯑꯆꯧ ꯃꯆꯥ ꯈꯥꯏꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯁꯅꯥ ꯇꯝꯐꯥꯁꯨ ꯇꯨꯝꯅ ꯎꯁꯤꯜꯂꯤꯕ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯇꯞꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯅ ꯇꯞꯂꯞꯅ, ꯊꯋꯥꯡꯂꯦꯟ, ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯍꯦꯟꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯦꯂꯩ ꯇꯞꯅ ꯃꯆꯥꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯒꯤ ꯐꯤꯖꯤ ꯑꯗꯨꯅ ꯇꯩꯊꯣꯛꯄꯤ꯫ ꯏꯆꯥ ꯑꯁꯤ ꯅꯝꯗꯅ ꯑꯩꯅ ꯑꯉꯥꯎꯕꯤ ꯑꯣꯏꯍꯟꯕꯅꯤ꯫ ꯑꯩꯁꯦ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ ꯃꯄꯥꯅꯤ꯫ ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯄꯥ ꯂꯩꯔꯝꯃꯣꯏ꯫ ꯑꯩꯅ ꯏꯆꯥꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯩꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯩ ꯍꯥꯏꯗꯨꯅ ꯑꯉꯧ ꯅꯤꯡꯉꯝꯗꯅ ꯇꯛꯁꯤ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯆꯧ ꯃꯆꯥ, ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯔꯨꯕ, ꯁꯦꯜ ꯄꯥꯏꯕ, ꯇꯧꯒꯦꯅ ꯉꯝꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕ, ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯕꯤꯔꯨꯗꯕ ꯑꯉꯧ ꯉꯁꯤꯗꯤ ꯋꯥꯈꯜ ꯁꯣꯏꯔꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯆꯥ ꯄꯨꯝꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤꯔꯝꯃꯤ꯫